ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯆꯐꯨꯗꯣ ꯍꯦꯛ ꯀꯥꯎꯔꯨꯕꯗꯒꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯊꯣꯔꯛꯂꯒ ꯀꯕꯨꯛꯂꯩ ꯌꯦꯠ ꯊꯪꯕ ꯃꯈꯣꯡ ꯅꯥꯝꯃꯗꯣ ꯄꯥꯏꯔꯒ ꯁꯣꯔ ꯁꯣꯔ ꯂꯥꯛꯇꯨꯅ ꯏꯆꯦꯜ ꯀꯟꯕ ꯇꯨꯔꯦꯜ ꯂꯩꯕ ꯑꯗꯣꯝꯗ ꯑꯉꯥꯡꯗꯨꯅ ꯃꯥꯒꯤ ꯈꯨꯕꯣꯝꯗꯣ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯊꯩ ꯀꯕꯨꯛꯂꯩ ꯄꯥꯈꯠꯄꯣꯏ ꯊꯀꯠꯄꯣꯏ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯑꯗꯨꯕꯨ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯗꯨꯗ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯇꯞꯅ ꯇꯞꯅ ꯑꯉꯥꯡ ꯃꯆꯥꯗꯨꯅ ꯃꯥꯕꯨ ꯂꯥꯛꯆꯔꯛꯏ ꯑꯉꯥꯡ ꯃꯆꯥꯗꯨꯅ ꯃꯥꯒꯤ ꯃꯈꯣꯡꯗꯣ ꯁꯣꯔ ꯁꯣꯔ ꯂꯥꯛꯇꯨꯅ ꯑꯀꯟꯕ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜ ꯏꯔꯩ ꯃꯔꯛꯇꯨꯗ ꯄꯨꯊꯔꯦ ꯏꯁꯤꯡꯗꯨꯗ ꯑꯉꯥꯡ ꯃꯆꯥꯗꯨꯅ ꯃꯥꯒꯤ ꯂꯨꯁꯝꯗꯨ ꯄꯥꯏ ꯁꯤꯔꯁꯨꯅꯨ ꯃꯇꯥꯒꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯝꯖꯤꯜꯂꯦ ꯋꯥꯕꯅ ꯐꯦ ꯂꯥꯎꯏ ꯑꯁꯤꯕ ꯀꯧꯕ ꯂꯥꯏꯗꯨ ꯃꯃꯤꯠꯇ ꯎꯔꯦ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗꯦ ꯃꯥꯒꯤ ꯃꯁꯥꯗ ꯌꯥꯎꯕ ꯊꯧꯅꯥ ꯄꯨꯝꯕ ꯃꯌꯦꯡ ꯇꯥꯔꯦ ꯑꯣꯟꯅ ꯊꯣꯏꯅ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗ ꯈꯥꯡꯂꯦ ꯂꯨꯔꯕ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗꯁꯨ ꯑꯉꯥꯡ ꯑꯁꯤꯕ ꯀꯌꯥ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯉꯣꯔꯣꯛ ꯉꯧꯅ ꯇꯥꯎꯗꯨꯅ ꯂꯩ ꯑꯀꯟꯕ ꯆꯦꯜꯒꯤ ꯏꯔꯩꯗꯨꯅ ꯃꯥꯕꯨ ꯁꯨꯝ ꯁꯨꯝ ꯂꯥꯛꯁꯤꯟꯕ ꯍꯧꯔꯛꯂꯦ इखंग खंगौदना उशिलंबा ममिदो पांगथोरे पंगसिलंबा मनानिदु सुपारे माना वखल तारपदे कबोक लेने करीनो अइना हुजिक मंगलिबा मंगदुना मदुबु मंगलो मंक्रेम हाइगेमनरिब्रा नत्रगना अइ तासिंगना मंगलाकनरिब्रा बुतकी वारी तारंबदगी कमदौना तुमथगिबना अइ खंगौद्रे अइना वारीदो ताना ताना तुमथगिबो ओरंगने अदुबु अदुक तमथिबा मंगदी अइ पुनसिदा अमुक्तसु मंगद्रे कबोले निंथंगी अहिंगसिदा हुमांग कांगले तौबु तौ माके खोंदोल अमदि खुसासिंदो उन ताबदौना इंगले तुमथौ हाइबा याद्रे तौरिबा मंगी थौदोकसिंदुना मसादा खोइरांबा अमा हेन्ना फावले ममित्ता माना उखिबा अंगांग मचादो अदुमक हंजिन हंजिन उदुनता लैरि अंगांगदुगी सक्तम कप्पा खुकपला कप्तुना तुमथौ हाइबा यारमदे कबोले अहिंगदुदा इसिंग खौरांगदुना फुक हौगुलगला चाखुंलमदा चंगले इसिंग थके हाइदुना खोंग थांजिनबदा ngair मखोय युंगी मनिंगदुदा अंगांग लांगबगी मखोल मागी नापदा ताबा हौरे इसिंग पुमचाय तरंग मालंगमा इचत चले कबोलेने करिनो मु मनिंगसिदगी तारिबा मखोलसिना ngसाइगी अंगांगदुना कपखिबा मिकअप मिराव खोंदुगा सबेक माने खेनबा करिसु थोइना लेते तौरिबो मोंग मतौसे अइगी इनासिना सेरान तुरान ताबा सोजन ओइरमनिको असुमना मचिंदा मुरु मुरुन सो टैक्सी दे यावबा इसिंग अरुंबदुदे ग्लास अमा हाइरगा थाए इसिंग अदो हेक थकपदा मसादो ने हेक ताइ कबोले तंजा सिदा युमदुगी मैदो फुलाउन मुतकी मिहुल थाउन चिंखतकी कबोले तंजा दुदा ग्यास लेबो दोमदा मैखेसु लेरमकुनि हाइबगी मसादा थाजबो मदि फावे अममबदुदा मार मारदुनि मसागी युम ओइबना कदाइदा पोथपम लೈ हाइबगी चौराकपा लौसिंग लेबना ग्यास फ्रेम लेबा मपादुदा मैखेत अमुतबु फंगलदि हाइदुनि मखुतुना लांबा हौरले कोइमा माय मैखेतु फंगनबा हाइदुनि अदुबु पाक हेक फंगबदि लेते माबदि लेपते असुमना मारिंगे ममित इरंगलंगबा हौदोंदोंनो तौबा मख सेंफु मयादगी इरंगलंगना मौंगोंदा येंगलकपदो इखंग खंगौदना ममित मगना उरे हौदोंग अमा ओइरगना हौदोंग अमगी मचचु उथोक्ते अदुम तुमिन येंगदुना ले हौदोंग ओइरदि न्याउता हाइरसु खोंगकदबने अदुबु करिमता तौरक्तबा तुमिन मची लेंगदना लेबसिने कबोले अममदुदा उरिबा इरंगलंगबा मित अनिसिने माबो हेना पाखतबा अकीबा फावले मखुत नाम अममदुदा कोइमा माबदा मैखेतुदि फंगबा कौबा लेते ममित अरंगबनीदुना इराव लाउखै मंगोंदा सुक्तुकलगा येंगबदो उबदा मा मिहुल थाउन सुखित्रे तुमदुना लेबा मागी नुपाबो
ꯇꯥꯅꯕ ꯀꯧꯒꯦꯁꯨ ꯃꯗꯨꯒꯤ ꯊꯧꯅꯥ ꯃꯉꯣꯟꯗ ꯂꯩꯔꯝꯗꯦ꯫ ꯀꯕꯣꯛꯂꯩ ꯃꯁꯥꯗꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯐꯥꯎꯔꯦ꯫ ꯇꯥꯏꯕꯪ ꯉꯥꯟꯕꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯋꯥꯅ ꯔꯤꯛꯁꯣ ꯊꯧꯔꯨꯕꯒꯤ ꯏꯁꯤ ꯀꯩ ꯇꯨꯝꯗꯦ꯫ ꯀꯣꯏꯅ ꯔꯤꯛꯁꯣ ꯊꯧꯗꯨꯅ ꯂꯤꯛꯂꯥꯕꯨ ꯐꯪꯅꯕ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯪꯅꯕꯁꯨ ꯊꯤ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇꯦ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯤꯡꯕ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯑꯗꯨꯅ ꯃꯥꯗꯤ ꯋꯥꯔꯗꯨꯅ ꯏꯁꯤ ꯀꯩ ꯇꯨꯝꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯁꯥꯗ ꯈꯖꯤꯛꯇ ꯐꯥꯎ ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯔꯝꯗꯦ꯫ ꯇꯧꯒꯦꯇ ꯉꯝꯕꯤ ꯕꯨꯠ ꯂꯤꯂꯤꯅ ꯂꯤꯛꯂꯥꯒꯤ ꯃꯥꯃꯕꯨ ꯉꯁꯥꯏꯅ ꯁꯨꯝꯈ꯭ꯔꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯗ ꯆꯠꯊꯕ ꯊꯕꯛ ꯑꯃꯗ ꯃꯅꯥꯗ ꯇꯥꯍꯟꯗꯕ, ꯇꯨꯝꯗꯨꯅ ꯊꯝꯕ ꯑꯁꯤꯅꯤ꯫ ꯐꯨꯜ ꯄ꯭ꯂꯥꯟ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯕ ꯕꯨꯠ ꯂꯤꯂꯤ꯫ ꯕꯨꯠ ꯂꯤꯂꯤꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯣꯠꯂꯒꯦ ꯍꯥꯏꯕꯒꯤꯅꯤ ꯂꯥꯛꯂꯤꯕ꯫ ꯕꯨꯠ ꯂꯤꯂꯤꯗꯤ ꯑꯣꯅꯤꯡꯕꯗ ꯑꯣꯟꯕ ꯉꯝꯃꯤꯅꯤ꯫ ꯑꯀꯤꯕꯒꯤ ꯃꯌꯥꯏ ꯄꯨꯝꯕ ꯐꯨꯗꯣꯔꯛ ꯆꯥꯛꯈꯨꯝꯗꯨꯗ ꯍꯧꯖꯤꯛꯇꯤ ꯍꯤꯡ ꯍꯤꯡꯅ ꯀꯞꯄꯛꯂꯦ꯫ ꯃꯃꯤꯠ ꯏꯔꯪ ꯂꯪꯕ ꯑꯅꯤꯗꯨꯅ ꯃꯆꯤ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩ꯫ ꯀꯕꯣꯛꯂꯩ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ꯫ ꯀꯅꯥꯅꯣ ꯑꯃꯨꯛ ꯆꯥꯛꯈꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯀꯞꯄꯛꯏꯁꯤꯅ? ꯋꯥꯔꯤꯗ ꯀꯩꯗ ꯚꯨꯠ ꯇꯝꯅꯕꯗꯣ ꯉꯁꯤ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯑꯣꯏꯅ ꯊꯣꯛꯂꯕꯔ ꯇꯧꯔꯤꯁꯦ? ꯀꯕꯣꯛꯂꯩ ꯃꯤꯄꯥꯏꯕ ꯐꯥꯎꯋꯦ꯫ ꯕꯨꯠ ꯂꯤꯂꯤꯅ ꯀꯞꯂꯝꯕꯗꯒꯤ ꯍꯥꯏꯔꯛꯏ꯫ ꯇꯧꯒꯦ ꯌꯥꯎꯅ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯏꯅꯦ ꯀꯕꯣꯛꯂꯩ, ꯂꯩꯋꯥ ꯑꯝꯇ ꯄꯤꯌꯣ, ꯑꯩꯁꯨ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯉꯥꯎꯗꯨꯅ ꯆꯠꯀꯦ꯫ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯕꯣꯛꯂꯩ꯫ ꯕꯨꯠ ꯂꯤꯂꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ꯫ ꯕꯨꯠ ꯂꯤꯂꯤꯅꯅꯤ ꯍꯥꯏꯕꯗꯤ ꯃꯥ ꯈꯪꯗꯦ꯫ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯔꯒ ꯃꯁꯥꯗꯣ ꯈꯤꯔꯨꯝ ꯈꯤꯔꯨꯝ ꯂꯥꯎꯔꯦ꯫ ꯍꯦꯟꯅ ꯃꯤꯄꯥꯏꯕ ꯄꯣꯛꯑꯦ꯫ ꯉꯥꯎꯅꯕ ꯂꯩꯋꯥ ꯑꯃ ꯄꯤꯌꯨ ꯍꯥꯏꯕꯁꯤꯗ ꯂꯤꯛꯂꯥꯕꯨ ꯉꯥꯎꯅꯕ ꯍꯣꯠꯅꯕꯗ ꯃꯥꯁꯨ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯃꯁꯥꯒꯤ ꯃꯔꯥꯜꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥꯅ ꯇꯧꯕ ꯊꯕꯛꯇ ꯈꯪꯕ ꯀꯅꯥ ꯌꯥꯎꯔꯦ ꯍꯥꯏꯕꯒꯤ ꯆꯤꯡꯅꯔꯞ ꯇꯧꯕꯗꯨ ꯐꯥꯎꯔꯦ꯫ ꯀꯕꯣꯛꯂꯩ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯃꯈꯣꯏ ꯁꯨꯕꯤꯗ ꯃꯃꯥ ꯃꯆꯥꯅ ꯑꯩꯈꯣꯏ ꯂꯤꯛꯂꯥ ꯉꯥꯎꯅꯕ ꯁꯦꯝꯖꯤꯟꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯩ ꯑꯣꯏꯅ ꯉꯥꯎꯅꯕ ꯂꯝꯕꯤ ꯇꯥꯅꯕ ꯁꯤꯜꯂꯕ꯭ꯔꯥ? ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯗꯣ ꯈꯣꯡꯗꯒꯤ ꯅꯇꯣꯟ ꯐꯥꯎꯕ ꯈꯪꯂꯕꯅꯤ ꯉꯁꯤ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯦ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯅꯠꯇꯅ ꯀꯅꯥ ꯂꯩꯇꯦ꯫ ꯑꯩꯉꯣꯟꯗꯒ ꯍꯤꯀꯥꯞ ꯂꯤꯀꯥꯞꯀ ꯇꯧꯔꯗꯅ ꯑꯩ ꯉꯥꯎꯅꯕꯅꯦꯕ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯤꯅ ꯁꯤꯜꯂꯤꯁꯦ꯫ ꯐꯩ ꯈꯪꯅꯦꯕ꯫ ꯑꯁꯨꯝꯅ ꯄꯨꯛꯅꯤꯡꯗ ꯑꯁꯥꯎꯕ ꯃꯥꯡꯑꯣꯏꯅꯅ ꯃꯥꯒꯤ ꯃꯔꯣꯜ ꯑꯃ ꯂꯣꯜꯂꯤ꯫ ꯀꯕꯣꯛꯂꯩꯅ ꯊꯧꯅꯥ ꯑꯃ ꯐꯨꯗꯣꯛꯂꯒꯥꯏꯔꯦ꯫ ꯍꯥꯏ ꯇꯤꯟꯃꯨ ꯂꯥꯏꯃꯨ, ꯇꯝꯅ ꯂꯥꯏ ꯁꯥꯔꯤꯕ, ꯑꯩ ꯅꯪ ꯀꯅꯥꯅꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯦ꯫ ꯅꯪꯕꯨ ꯊꯥꯔꯛꯏꯕ ꯃꯤꯁꯤꯡꯗꯨꯒꯤ ꯅꯥꯛꯇ ꯆꯠꯈ꯭ꯔꯣ꯫ ꯑꯩ ꯏꯁꯥꯗ ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯕ ꯀꯥꯟꯇ꯭ꯔꯨꯛꯅ ꯁꯥꯕ ꯖꯟꯇ꯭ꯔ ꯁꯤꯖꯕꯗꯣ꯫ ꯌꯥꯝ ꯊꯧꯅꯥ ꯐꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯄꯅꯤ ꯀꯕꯣꯛꯂꯩ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯥꯛꯈꯨꯝ ꯃꯅꯨꯡꯗ ꯊꯥꯜꯂꯤꯕ ꯕ꯭ꯂꯕꯇꯣ ꯇꯟꯗꯜ ꯃꯉꯥꯜꯒꯨꯝ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯉꯥꯟꯕ ꯍꯧꯔꯛꯂꯦ꯫ ꯆꯦꯈꯥꯏꯕ ꯃꯥꯟꯕ ꯕ꯭ꯂꯕ ꯃꯥꯒꯤ ꯁꯛꯂꯣꯟꯗꯣ ꯂꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯀꯥꯗꯨꯗ ꯎꯟ ꯄꯨꯕ ꯅꯨꯡꯁꯤꯠ ꯑꯃꯁꯨ ꯀꯟꯅ ꯊꯣꯡꯅꯥꯎ ꯄꯨꯝꯕ ꯂꯣꯟꯁꯤꯟꯕ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯁꯤꯠꯆꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯀꯕꯣꯛꯂꯩ ꯃꯁꯥꯗꯣ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯌꯩꯕꯗ ꯅꯤꯛ ꯅꯤꯛ ꯂꯥꯎꯋꯦ꯫ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯉꯥꯟꯕ ꯃꯩꯉꯥꯜꯗꯨꯗ ꯆꯥꯎꯈ꯭ꯔꯕ ꯍꯧꯗꯣꯡ ꯑꯃꯨꯕ ꯑꯃ ꯀꯨꯟꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯑꯗꯨꯕꯨ ꯃꯤꯠꯅ ꯀꯨꯞꯄꯗ ꯍꯧꯗꯣꯡꯗꯣ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯑꯃ ꯁꯛꯂꯣꯟ ꯂꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯖꯔ ꯖꯔ ꯋꯥꯡꯈꯠꯂꯦ꯫ ꯑꯗꯨꯒ ꯃꯃꯥꯏꯗꯣ ꯂꯥꯏꯙꯕꯤ ꯃꯃꯥꯏ ꯄꯥꯟꯕ ꯑꯣꯏꯅ ꯐ꯭ꯂꯤꯀꯔꯤꯡ ꯇꯧꯔꯤꯕ ꯃꯩꯉꯥꯜꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ ꯍꯧꯖꯤꯛꯇꯤ ꯀꯕꯣꯛꯂꯩ꯫ ꯃꯗꯨ ꯎꯕꯗ ꯀꯕꯣꯛꯂꯩ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯅ ꯀꯕꯣꯛꯂꯩꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯦ꯫ ꯃꯤ ꯁꯦꯝꯖꯤꯟꯕꯗ ꯊꯧꯅꯥ ꯌꯥꯝꯅ ꯐꯕ ꯃꯤꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯥꯏ ꯉꯁꯤꯗꯤ ꯅꯇꯤꯛ ꯂꯩꯔꯗꯤ ꯑꯩꯕꯨꯁꯨ ꯁꯦꯝꯖꯤꯟꯕꯤꯔꯨ ꯂꯥꯎ꯫ ꯂꯤꯛꯂꯥꯗꯧꯅ ꯑꯩꯁꯨ ꯁꯥꯃꯨ ꯃꯈꯣꯡꯗ ꯇꯥꯔꯨꯔꯒꯦ꯫ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤ? ꯊꯧꯅꯥ ꯌꯥꯝꯅ ꯐꯗꯥꯏꯅꯦ? ꯀꯕꯣꯛꯂꯩꯅ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯈꯨꯝꯂꯛꯏ꯫ ꯅꯪ ꯀꯅꯥꯅꯣ? ꯂꯤꯛꯂꯥ ꯄꯜꯂꯛꯀꯅꯨ꯫ ꯑꯩꯅ ꯂꯤꯛꯂꯥꯗ ꯀꯩꯁꯨ ꯇꯧꯈꯤꯕ ꯂꯩꯇꯦ꯫ ꯄꯜꯂꯛꯀꯅꯨ ꯃꯥꯒꯤ ꯋꯥ꯫ ꯑꯆꯨꯝꯕ ꯍꯥꯏꯔꯕꯅꯤꯅ ꯇꯥꯍꯩꯕ ꯉꯝꯃꯝꯃꯔꯣꯏꯅꯦ ꯅꯪ꯫ ꯌꯦꯡꯉꯣ ꯂꯥꯏꯗꯤ ꯑꯩꯕꯨ ꯂꯤꯛꯂꯥꯒ ꯈꯦꯠꯅꯗꯕꯅꯦ ꯑꯩꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯀꯕꯣꯛꯂꯩꯒꯤ ꯃꯁꯝꯗꯣ ꯈꯨꯗꯥꯡꯗ ꯌꯦꯠꯂꯒ ꯑꯍꯤꯡ ꯑꯗꯨꯗ ꯍꯥꯏꯗꯠꯂꯝꯃꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯈꯩ꯫
ꯂꯥꯏꯗꯕꯤ ꯃꯃꯥꯏ ꯄꯥꯟꯕꯤ ꯅꯨꯄꯤꯒꯤ ꯁꯛꯂꯣꯟ ꯂꯥꯡꯗꯨꯅ ꯂꯥꯛꯂꯤꯕ ꯕꯨꯠ ꯂꯤꯂꯤꯅ ꯁꯥꯊꯤꯅ ꯐꯨꯕꯤꯔꯤ ꯀꯕꯣꯛꯂꯩ ꯑꯍꯤꯡ ꯑꯗꯨꯗ ꯀꯕꯣꯛꯂꯩ ꯐꯨꯗꯤꯠ ꯊꯣꯛꯂꯦ ꯃꯈꯨꯠ ꯄꯦꯟꯅ ꯐꯨꯔꯕꯗ ꯕꯨꯠ ꯂꯤꯂꯤꯅ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯈꯤ ꯀꯕꯣꯛꯂꯩ ꯆꯥꯛꯈꯨꯝꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝ ꯋꯥꯈꯜ ꯇꯥꯗꯅ ꯆꯥꯛꯈꯨꯝ ꯃꯥꯡꯗꯨꯗ ꯇꯥꯗꯨꯅ ꯂꯩ ꯕꯨꯠ ꯂꯤꯂꯤ ꯃꯐꯝꯗꯨꯗꯒꯤ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯍꯣꯁꯄꯤꯇꯥꯜꯗ ꯐꯨꯛ ꯂꯥꯎꯅ ꯐꯥꯎꯗꯣꯔꯛꯏ ꯂꯩꯕꯥꯛ ꯂꯩ ꯑꯃꯗꯤ ꯌꯥꯡꯒꯣꯏꯅ ꯃꯃꯥ ꯃꯆꯥ ꯁꯣꯛꯄ ꯑꯅꯤꯗꯣ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯕꯗꯧꯅ ꯁꯪꯕꯗꯧꯅ ꯂꯩꯕꯗꯨ ꯑꯣꯏ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯍꯣꯁꯄꯤꯇꯥꯜ ꯑꯃꯒꯤ ꯑꯣꯔꯊꯣꯄꯦꯗꯤꯛ ꯋꯥꯔꯗ ꯑꯃꯗꯅꯤ ꯄꯨꯟꯅ ꯂꯩꯔꯤꯕꯗꯣ ꯄꯨꯡ ꯑꯃ ꯈꯔ ꯍꯦꯜꯂꯛꯂꯤ ꯃꯇꯝꯗꯣ ꯕꯨꯠ ꯂꯤꯂꯤꯅ ꯏꯄꯦꯟ ꯄꯦꯜꯍꯧꯗꯦ ꯉꯔꯥꯡꯁꯦ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯤꯕꯨꯗꯤ ꯑꯩꯅ ꯇꯟꯖꯥ ꯃꯦꯟꯖꯥ ꯌꯦꯡꯉꯒ ꯃꯈꯣꯡ ꯃꯈꯨꯠꯄꯨꯗꯤ ꯊꯨꯗꯦꯛꯂꯦ ꯍꯥꯏꯕꯕꯨ ꯈꯧꯐꯨ ꯅꯥꯏ ꯑꯅꯤꯁꯤꯒ ꯋꯥꯠꯂꯦ ꯑꯅꯤꯁꯤꯃꯒ ꯀꯨꯝꯍꯩ ꯇꯧꯒꯦ ꯅꯨꯡꯉꯥꯏꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯕꯨꯠ ꯂꯤꯂꯤ ꯁꯛꯎꯗꯕ ꯃꯥꯂꯪꯗ ꯇꯤꯟꯗꯨꯅ ꯂꯣꯠꯈꯤ ꯇꯝꯅꯔꯤꯒ ꯍꯥꯏꯕꯒꯤ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯑꯍꯤꯡꯗꯨꯗ ꯂꯩꯕꯥꯛ ꯂꯩ ꯇꯨꯝꯂꯝꯕꯗꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯦꯕꯤꯟ ꯀꯥꯗꯨꯒꯤ ꯃꯄꯥꯗ ꯈꯨꯅꯤꯡ ꯋꯥꯡꯕꯤ ꯑꯃ ꯇꯣꯡꯂꯒ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯒꯤ ꯐ꯭ꯂꯣꯔ ꯃꯊꯛꯇꯨꯗ ꯀꯣꯛ ꯀꯣꯛ ꯂꯥꯎꯕ ꯃꯈꯣꯜꯗꯨꯅ ꯇꯨꯝꯕ ꯀꯥꯏꯍꯜꯂꯦ ꯂꯩꯕꯥꯛ ꯂꯩ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯍꯤꯡ ꯈꯔ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯕ ꯃꯇꯝꯁꯤꯗ ꯈꯨꯅꯤꯡ ꯋꯥꯡꯕꯤ ꯇꯣꯡꯕꯒꯤ ꯀꯣꯛ ꯀꯣꯛ ꯂꯥꯎꯕ ꯃꯈꯣꯜꯁꯤꯅ ꯃꯥꯒꯤ ꯇꯨꯝꯕꯗꯨ ꯀꯥꯏꯍꯜꯂꯦ ꯂꯩꯕꯥꯛ ꯂꯩꯗ ꯅꯠꯇꯦ ꯀꯣꯛ ꯀꯣꯛ ꯂꯥꯎꯕ ꯃꯈꯣꯜꯁꯤꯅ ꯌꯥꯡꯒꯣꯏꯁꯨ ꯇꯨꯝꯕ ꯀꯥꯏꯍꯜꯂꯦ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯩꯅꯣ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯅ ꯀꯣꯛ ꯀꯥꯛ ꯂꯥꯎꯔꯗꯅ ꯑꯍꯤꯡꯁꯤꯗ ꯊꯧ ꯂꯩꯇꯕꯤ ꯀꯅꯥꯅꯣ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄ ꯁꯥꯟꯅꯔꯤꯁꯤꯅ ꯑꯍꯤꯡꯗ ꯗ꯭ꯌꯨꯇꯤ ꯇꯧꯕꯤ ꯅꯔꯁ ꯑꯣꯏꯔꯝꯅꯤ ꯏꯆꯦ ꯌꯥꯡꯒꯣꯏ ꯍꯧꯖꯤꯛꯄꯨ ꯑꯍꯤꯡꯁꯤꯗ ꯀꯔꯝꯕ ꯊꯧ ꯂꯩꯇꯕꯤ ꯃꯊꯧ ꯆꯤꯟꯕꯤ ꯅꯔꯁꯅꯣꯅꯦ ꯇꯨꯝꯕ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗꯕ ꯂꯣꯏꯅ ꯍꯦꯛ ꯊꯨꯒꯥꯏ ꯃꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯝꯇ ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯤ ꯃꯥꯒꯤ ꯈꯨꯆꯠ ꯂꯥꯛꯆꯠꯁꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯦ ꯃꯤ ꯈ꯭ꯋꯥꯏꯒ ꯃꯥꯟꯅꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤꯁ ꯊꯣꯛꯄꯤ ꯐꯦꯁꯟ ꯁꯣ ꯊꯣꯛꯄꯤꯗꯧꯅ ꯇꯧꯕꯕꯨ ꯃꯥꯜꯂꯦ ꯍꯣꯏꯅꯦ ꯏꯆꯦ ꯍꯣꯁꯄꯤꯇꯥꯜꯁꯤꯕꯨ ꯃꯤꯁ ꯊꯣꯛꯐꯝꯗꯧꯅ ꯑꯁꯨꯝꯅ ꯌꯥꯡꯒꯣꯏ ꯑꯃꯗꯤ ꯂꯩꯕꯥꯛ ꯂꯩ ꯋꯥꯔꯤ ꯁꯥꯟꯅꯅ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯀꯅꯥꯅꯣ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤꯕꯗꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯃꯅꯤꯡ ꯃꯃꯥꯡꯗꯣ ꯀꯣꯌꯦꯡ ꯌꯦꯡꯉꯝꯃꯤ ꯇꯥꯔꯤꯕ ꯃꯈꯣꯜꯗꯨꯒ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯒ ꯆꯥꯟꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯏꯍꯥꯡ ꯍꯥꯡꯉꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯇ꯭ꯔꯣꯂꯤ ꯏꯟꯕꯒꯤ ꯃꯈꯣꯜ ꯑꯣꯏꯅ ꯌꯥꯝ ꯍꯧꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯗ ꯇꯥꯔꯛꯏ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯌꯥꯡꯒꯣꯏꯅ ꯍꯥꯏ ꯂꯩꯕꯥꯛ ꯂꯩ ꯃꯍꯧꯁꯥ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯁꯤꯗꯤ ꯇꯝꯅꯒꯜꯂꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯁꯦ ꯁꯣꯏꯗꯅ ꯇꯝꯅꯕ ꯑꯣꯏꯔꯝꯅꯤ ꯅꯪꯅꯦ ꯆꯪꯉꯣ ꯃꯈꯣꯏ ꯑꯅꯤꯁꯦ ꯁꯪꯉꯝꯃꯨ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯍꯦꯟꯗꯣꯔꯛꯀꯅꯨ ꯏꯆꯦꯅꯦ ꯑꯃꯨꯛꯇꯅꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯇꯝꯅ ꯂꯥꯏ ꯁꯥꯔꯤꯁꯦ ꯂꯩꯋꯥ ꯇꯧꯔꯒ ꯇꯝꯅꯔꯛꯇꯅꯕ ꯈꯔ ꯂꯥꯞꯅ ꯆꯠꯈꯤꯅꯕ ꯇꯥꯟꯊꯣꯛꯂꯨꯒꯦ ꯂꯩꯕꯥꯛ ꯂꯩꯅ ꯏꯆꯦ ꯑꯍꯤꯡꯁꯤꯗ ꯍꯣꯏ ꯃꯈꯣꯜꯁꯤꯡꯁꯤꯅ ꯇꯨꯝꯕꯕꯨꯗꯤ ꯀꯥꯏꯅꯤ ꯍꯥꯏꯕꯕꯨ ꯌꯥꯝ ꯂꯥꯞꯅ ꯆꯠꯈ꯭ꯔꯅꯨ ꯏꯆꯦ ꯑꯩ ꯏꯊꯟꯇ ꯃꯈꯣꯏ ꯑꯅꯤ ꯁꯪꯗꯨꯅ ꯂꯩꯍꯧꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏꯅꯦ ꯏꯆꯦꯅꯦ ꯌꯥꯝ ꯂꯥꯞꯅ ꯆꯠꯂꯔꯣꯏꯒꯦ ꯇꯧꯕꯇꯕꯨ ꯇꯥꯟꯗꯕꯗꯤ ꯌꯥꯔꯣꯏ ꯃꯁꯦ ꯏꯆꯦꯅꯦ ꯀꯨꯏꯔꯛꯂꯣꯏ ꯅꯪ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯡꯒꯣꯏ ꯇ꯭ꯔꯣꯂꯤ ꯏꯟꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯣꯝꯗ ꯃꯍꯥꯛ ꯃꯁꯥꯗꯤ ꯂꯥꯏ ꯑꯃ ꯌꯥꯎꯔꯤ ꯈꯨꯗꯤꯡꯃꯛ ꯇꯥꯏꯕ ꯉꯝꯃꯤ ꯍꯣꯁꯄꯤꯇꯥꯜꯗ ꯇꯝꯅꯕꯕꯨ ꯀꯌꯥꯝ ꯑꯔꯨꯕ ꯊꯕꯛꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯈꯣꯡꯗꯣ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯂꯥꯛꯏ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯇ꯭ꯔꯣꯂꯤ ꯏꯟꯕꯒꯤ ꯕ꯭ꯌꯥꯔꯤꯡ ꯃꯈꯣꯜꯗꯣ ꯍꯧꯅ ꯇꯥꯏ ꯃꯍꯥꯛ ꯃꯊꯟꯇꯅꯤ ꯊꯧꯅꯥꯕꯨꯗꯤ ꯂꯩꯔꯤꯕ ꯈꯔ ꯂꯥꯞꯅ ꯆꯠꯈꯤꯅꯕ ꯂꯩꯋꯥꯕꯨꯗꯤ ꯁꯣꯟꯕ ꯍꯧꯔꯛꯂꯦ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯦ ꯃꯥꯅ ꯈꯪꯖ ꯍꯩꯖꯕ ꯂꯩꯋꯥ ꯃꯌꯥꯝꯗꯣ ꯄꯣꯔꯣꯛ ꯁꯣꯟꯕꯗꯧꯅ ꯃꯥꯅ ꯑꯗꯨꯝꯅ ꯁꯣꯟꯕꯗꯒꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯇ꯭ꯔꯣꯂꯤ ꯏꯟꯕꯒꯤ ꯃꯈꯣꯜꯗꯤ ꯇꯥꯗ꯭ꯔꯦ ꯌꯥꯡꯒꯣꯏꯅ ꯇꯁ ꯀꯝꯗꯧꯏ ꯑꯩꯅ ꯇꯧꯕꯕꯨ ꯁꯣꯏ ꯍꯥꯏꯕ꯭ꯔꯥ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏ ꯑꯣꯟꯗꯨꯅ ꯃꯈꯣꯏꯅ ꯂꯩꯕ ꯀꯦꯕꯤꯟ ꯑꯗꯣꯝꯗ ꯃꯥꯏ ꯑꯣꯜꯂꯛꯏ ꯈꯣꯡꯊꯥꯡꯗꯣ ꯊꯥꯡꯕ ꯍꯧꯕꯇ ꯉꯥꯏꯔꯤ ꯇꯨꯡꯂꯣꯝꯗꯒꯤ ꯉꯁꯥꯏ ꯃꯥꯅ ꯇꯥꯈꯤꯕ ꯈꯨꯅꯤꯡ ꯋꯥꯡꯕꯤ ꯇꯣꯡꯗꯨꯅ ꯆꯠꯄꯒꯤ ꯀꯣꯛ ꯀꯣꯛ ꯂꯥꯎꯕ ꯃꯈꯣꯜꯗꯣ ꯇꯥꯕ ꯍꯧꯔꯛꯂꯦ
mi amana magi matungda laptangna inarakpagi mawongda tawriba mawong ado yangoi kana lake haiduna tung onthoktu nenglakpa laidabi mamai panbi nurse nupi ma khutta sirinna chawba ma pai leptuna lerami madubuda yangoina sabtramaga loinana laure miga laiga tinnaba yade mina miram lenda laina lairam lenda asi yaga makha tabada mana khangja hijaba leiwa mayam ama nupi du chatkinaba sole adubu mana soliba leiwa mayam du tar nurse nupi ma saklonda langlibi nupi du isi si kai nokle mawa labi de haibagi mo yangoi nupi du gi khunok chanok tu da yam haina daba phawe ta haiba ngamdredun mana kongdo kanna mensil asumna mensilinge toli ma kadum dagino satlawna magi manak tamna paisilaglaga yangoi akan ba saudaba saw mama toli matakta thoklawna hipal mahak manado henna bo honaring masado karimta sigi babo hewdra asumna mongonda dandarakani hojikti toli matakta makhong makut changna tingthoga hogut pasungamda lengot pasungamda hiptuna le soro soro laktun il nurse nupi du makut namaduna troli do mi ta naba koilaw law yangwa adu tawgi tangambi bulli ligi thawai magi khonjel saman khra athing meng sida magi khonjel ta naba kana su leramde soro soro laktuna troli matakta yaibla madi amamba akibana pikthanba taibang palamada puduna chatle hospital duda singamdana sikiba accident gi purakla lamakha natraga hospital yorpada doctor na khut thadringe da sikiba thawai kyana angoba visual se kap lauduna athing weng duda koi pai pai duna lebedo ui magi minta hanjin hanjin lauri adu mana lauri bedo arimani kana su tabina balete toli duju sum induna lakpana amambaka amot akaidan pikthanma sizinnadraba potlamna paiduna marul laina leiba ka amadani yangoibu akiba phanglabi nurse tuna pusilaiba ka dugi manungda amamba blab ayadaba fen khara su leiri mirang mahumtana yengluba maike khudingda ka dugi leiting yangoi lauge sungamdana yam wana ona thoina khang magi thongna pumba mayeng tabadongna maisingdo tandangum kuphet ka phet nganba maingal phudore yadraba fen amanbado uru uru ungba horagle matamduda ka dugi manungda apum masagi mana maiki mari de santore nurse nupi du fosillaba laidabi mamai panbado ubada hena kiba phawre nupi duna nangna tawbuna nangna phangba aina tawbuna aina phangba nangna tawjakhiba mahegi phalni ngasi nangna loktoise lanjadraba miyoi kayagi punsida nattana liglagi punsibasu lugmaida hapa laidabigum nangna mantik nakhiba magi punsibu sen kharaki dama ngau phaiduna nan kiba madugi maini phangjaro asi haraga nupidu maya launa ka thore mane ka thorakpada yam khraba masing thingamdraba kharami mayam ama pai thore masa pumba hiptuna lebe yangoi khongdagi na ton phawba kharami mayam duna yomsin bawkra sor hon phang khangde yangoi matam sida magi lewa tima pumba mayai samki machinna thongna haidi haining bane adubu kharami mayam duna omsillapada ma wangang ba thokidra punging dadi laure ay amuk hanna tawraroi lanjare migi punsida chayna nabasinba mang tak nabagi thaba tawbu khudima ngasi haibu numitsidagi ay leplage ay gi tawjumal mai ay isana phangdana kanana su phangoi haiba khane thengera ngangera laigi wayal ama lei haiba ay kaukthuk luri ay ta singna lanjer ay bong tuti kanbi awa phamda ta hanbigan asi hairaga kaple kharmi singdu lakcharakpada mak sor honba paw pasilakle magi puningda lolibu maroldo tarame irai lain akibagi saklonda langlibi butliline fare nang nasana nasagi puba thangba ngamjaba naral mayamdo nasana yajarabani ngakpirage handa mukti masigi makha tabada
ꯐꯠꯇꯕꯒꯤ ꯃꯤꯆꯪꯗ ꯂꯦꯞꯇꯨꯅ ꯑꯆꯨꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯛꯂꯕꯗꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯪꯒꯤ ꯑꯋꯥꯕꯒꯤ ꯁꯩꯍꯧ ꯑꯣꯏꯔꯕꯅꯤ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯎꯔꯛꯏ ꯅꯨꯄꯤꯗꯨꯅ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯒ ꯅꯨꯄꯤꯗꯨ ꯃꯥꯡꯈꯤ ꯃꯥꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯌꯥꯡꯒꯣꯏ ꯃꯁꯥꯗꯣ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯃꯤ ꯃꯥꯒꯤ ꯃꯁꯥꯗ ꯌꯨꯝꯁꯤꯜꯂꯝꯕ ꯈꯔ ꯃꯤ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯌꯥꯡꯒꯣꯏ ꯀꯞꯄꯛꯂꯦ ꯃꯄꯥꯎꯀꯤ ꯃꯍꯩ ꯐꯪꯂꯦ ꯈꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯑꯃꯣꯠꯄ ꯊꯕꯛ ꯇꯧꯔꯔꯣꯏ ꯉꯁꯤꯗꯒꯤ ꯌꯥꯡꯒꯣꯏ ꯑꯃꯥꯏꯕꯤ ꯑꯩꯁꯦ ꯃꯤꯅ ꯍꯥꯏꯕ ꯐꯠꯇꯕ ꯊꯕꯛꯇ ꯍꯣꯌꯥꯈ꯭ꯔꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯇ꯭ꯔꯣꯂꯤ ꯃꯊꯛꯇ ꯂꯩꯔꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯃꯁꯥꯗꯣ ꯋꯥꯕꯒ ꯁꯦꯀꯧ ꯁꯦꯀꯧ ꯃꯥꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯀꯦꯕꯤꯟ ꯂꯩꯕ ꯑꯗꯣꯝꯗ ꯂꯥꯛꯑꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯃꯪꯂꯦꯝ ꯑꯍꯤꯡ ꯃꯃꯩ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯂꯤꯛꯂꯥꯕꯨ ꯌꯨꯝꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯈꯣꯡꯕꯨ ꯑꯅꯤ ꯇꯣꯝꯕ ꯑꯃꯗꯤ ꯗꯣꯖꯣꯒ ꯂꯣꯏꯅꯅ ꯂꯥꯏ ꯈꯣꯏꯔꯝꯂꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯩꯔꯤ ꯆꯨꯕ ꯍꯧꯔꯅꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ ꯂꯤꯛꯂꯥ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯍꯟꯖꯤꯜꯍꯟꯗꯨꯅ ꯁꯣꯔꯣꯛ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏ ꯀꯟꯅ ꯈꯣꯏꯔꯝꯂꯤ ꯕꯨꯠ ꯂꯤꯂꯤ ꯍꯣꯁꯄꯤꯇꯥꯜꯗ ꯇꯝꯅ ꯂꯥꯏ ꯁꯥꯔꯝꯕꯗꯒꯤ ꯂꯤꯛꯂꯥꯒꯤ ꯍꯛꯆꯥꯡꯗ ꯆꯪꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯤꯛꯂꯥꯕꯨ ꯌꯨꯝꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯕ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕꯗꯣ ꯃꯁꯥꯗ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯕꯨꯠ ꯂꯤꯂꯤꯅ ꯑꯣ ꯐꯠꯇꯕ ꯅꯪꯁꯦ ꯍꯤꯗꯥꯛ ꯂꯩꯇꯦꯀꯣ ꯃꯤꯅ ꯐꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇꯕꯨ ꯈꯟꯈ꯭ꯔꯕꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯐꯩ ꯐꯩ ꯂꯩꯔꯝꯃꯨ ꯈꯪꯅꯤ ꯅꯈꯣꯏ ꯌꯨꯝꯒꯤ ꯅꯥꯛꯇ ꯂꯥꯛꯑꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯕꯨꯠ ꯂꯤꯂꯤ ꯃꯈꯣꯏꯅ ꯂꯥꯏ ꯈꯨꯔꯝꯂꯒ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯇꯥꯅ ꯌꯧꯁꯤꯜꯂꯛꯂꯦ ꯑꯍꯨꯝꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯣꯖꯥ ꯂꯤꯛꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯦ ꯍꯥꯟꯅꯗꯤ ꯁꯥꯃꯨ ꯃꯈꯣꯡꯗ ꯇꯥꯔꯝꯕꯅꯤ ꯍꯧꯖꯤꯛꯅ ꯁꯨꯔꯦꯁ ꯍꯥꯏꯔꯤꯕ ꯏꯆꯦ ꯙꯅꯄꯇꯤꯒꯤ ꯃꯌꯥ ꯅꯨꯄꯥꯁꯤꯒꯤ ꯌꯨꯝꯗ ꯆꯪꯁꯤꯜꯂꯒ ꯂꯩꯈꯤꯕꯒꯤ ꯋꯥꯇꯅꯤ ꯑꯗꯨꯅ ꯇꯉꯥꯏ ꯐꯗꯅ ꯊꯕꯛꯁꯦ ꯍꯧꯕꯤꯔꯣ ꯇꯣꯝꯕꯥ ꯋꯥꯒꯅꯨ ꯅꯪ ꯑꯣꯖꯥ ꯂꯩꯔꯤꯉꯩꯗ ꯋꯥꯐꯝ ꯊꯣꯛꯇꯦ ꯅꯈꯣꯏꯅꯀꯣ ꯂꯤꯟꯅ ꯃꯈꯨꯟ ꯆꯪꯂꯝꯗꯥꯏꯗ ꯆꯨꯝꯊꯣꯛꯄꯒꯨꯝ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯨꯗ ꯍꯟꯖꯤꯟꯖꯈ꯭ꯔꯒ ꯕꯖꯥꯔ ꯇꯥꯖꯈ꯭ꯔꯅꯤ ꯀꯩꯗꯧꯔꯒꯦ ꯃꯗꯨꯗ ꯃꯥꯏ ꯄꯥꯛꯂꯗꯤ ꯏꯆꯦ ꯙꯅꯄꯇꯤꯒꯤ ꯃꯄꯥꯜꯗꯒꯤ ꯑꯩꯈꯣꯏ ꯍꯨꯝ ꯍꯧꯕ ꯌꯥꯔꯕꯅꯤ ꯏꯆꯥ ꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯒꯥꯔꯤ ꯃꯆꯥ ꯑꯃꯇ ꯂꯩꯌꯨ ꯍꯥꯏꯕꯅꯤ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗ ꯂꯩꯍꯧꯗꯕ ꯌꯥꯗ꯭ꯔꯦ ꯑꯣꯖꯥ ꯂꯩꯍꯧꯁꯤ ꯀꯔꯤꯒꯤꯗꯤ ꯂꯩꯔꯣꯏ ꯑꯩꯅꯅꯦ ꯃꯤꯠꯁꯦ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏ ꯈꯨꯔꯝꯕ ꯍꯧꯕꯒ ꯅꯈꯣꯏ ꯑꯅꯤꯅꯦ ꯁꯨꯝꯁꯤꯠ ꯑꯃꯃꯝꯁꯦ ꯄꯥꯏꯔꯒ ꯗꯣꯖꯣ ꯇꯣꯝꯕꯥ ꯅꯈꯣꯏ ꯑꯅꯤꯅ ꯍꯩꯖꯕ ꯃꯑꯣꯡꯗ ꯖꯒꯣꯏ ꯈꯔ ꯁꯥꯔꯛꯎ ꯇꯧꯕꯇꯕꯨ ꯖꯒꯣꯏꯗꯨ ꯁꯥꯕ ꯃꯇꯝꯗ ꯑꯩꯅ ꯃꯤꯠ ꯄꯥꯡꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯖꯒꯣꯏ ꯁꯥꯎꯀꯣ ꯖꯒꯣꯏ ꯌꯥꯎꯗ꯭ꯔꯒꯗꯤ ꯁꯣꯟꯗꯣꯏ ꯂꯩꯋꯥꯁꯦ ꯃꯄꯨꯡ ꯐꯥꯗꯦ ꯍꯣꯏ ꯑꯣꯖꯥ ꯑꯩꯈꯣꯏꯁꯨ ꯁꯨꯝꯁꯤꯠ ꯄꯥꯏꯔꯒ ꯖꯒꯣꯏ ꯁꯥꯅꯕ ꯔꯦꯗꯤꯗ ꯂꯩꯖꯩ ꯑꯣꯖꯥꯁꯨ ꯃꯤꯠ ꯎꯏꯁꯤꯟꯕꯤꯔꯣ ꯑꯣꯖꯥ ꯃꯥꯡꯂꯦꯝꯕ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯃꯥꯒꯤ ꯁꯣꯟꯐꯝ ꯊꯣꯛꯄ ꯂꯩꯋꯥ ꯃꯌꯥꯝꯗꯣ ꯁꯣꯟꯒꯗꯧꯒꯤ ꯇꯟꯖꯥ ꯑꯁꯤꯗ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯃꯥꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯅꯤ ꯇꯣꯝꯕ ꯑꯃꯗꯤ ꯗꯣꯖꯣ ꯍꯥꯏꯅꯈꯤꯕꯒꯤ ꯇꯨꯡꯏꯟꯅ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯦ ꯈꯨꯠꯇ ꯁꯨꯝꯁꯤꯠ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯂꯤꯛꯂꯥ ꯉꯥꯎꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤꯕ ꯂꯩꯋꯥꯗꯨꯅ ꯆꯨꯖꯥꯛ ꯀꯕꯣꯛ ꯄꯣꯛꯄꯗꯧꯅ ꯄꯣꯛꯏ ꯑꯁꯨꯝꯅ ꯊꯋꯥꯏ ꯇꯥꯅ ꯂꯤꯛꯂꯥ ꯉꯥꯎꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯋꯥ ꯁꯣꯜꯂꯛꯄ ꯃꯥꯡꯂꯦꯝꯕꯒꯤ ꯂꯩꯋꯥꯗꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯣꯟꯅ ꯇꯩꯅꯅ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥꯍꯩ ꯉꯥꯛꯇ ꯆꯤꯟꯕꯥꯟꯗꯒꯤ ꯀꯥꯡꯂꯛꯏ ꯃꯥꯒꯤ ꯊꯣꯛꯄꯅꯤ ꯍꯥꯏꯔꯛꯂꯤꯕ ꯃꯌꯥꯝꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯡꯂꯦꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯆꯟꯗ꯭ꯔꯁꯛꯀꯤꯗꯣ ꯂꯝꯕꯤꯗ ꯀꯣꯏꯆꯠ ꯆꯠꯄꯗꯧꯅ ꯃꯃꯤꯠꯇ ꯎꯔꯦ ꯃꯥꯕꯨ ꯂꯥꯏꯔꯣꯟ ꯁꯣꯟꯅ ꯇꯥꯏꯕꯪꯄꯥꯜ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯂꯤ ꯃꯥꯒꯤ ꯅꯨꯄꯤ 8 ꯁꯨꯕꯅꯤ ꯆꯟꯗ꯭ꯔꯁꯛꯀꯤ ꯃꯥꯒꯤ ꯇꯥꯂꯣꯏ ꯇꯨꯏꯟ ꯇꯝꯕ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡꯅ ꯍꯦꯟꯅ ꯈꯣꯏꯖꯥꯖꯕ ꯃꯍꯥꯛ ꯈꯛꯇꯅꯤ ꯈꯝꯔꯥꯝ ꯅꯤꯉꯣꯟ ꯆꯟꯗ꯭ꯔꯁꯛꯀꯤ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯉꯥꯎꯗꯨꯅ ꯆꯠꯄꯗꯧꯅ ꯎꯏ ꯑꯉꯥꯡ ꯃꯌꯥꯝꯅ ꯃꯥꯕꯨ ꯎꯔꯒ ꯂꯥꯛꯅꯔꯤ ꯆꯟꯗ꯭ꯔꯁꯛꯀꯤ ꯑꯉꯥꯎꯕꯤ ꯂꯨꯈꯥꯛ ꯆꯥꯕꯤ ꯑꯉꯥꯎꯕꯤ ꯑꯇꯥ ꯇꯨꯈꯨꯟꯕꯤ ꯑꯉꯥꯎꯕꯤ ꯅꯪꯒꯤ ꯅꯨꯄꯥ ꯃꯥꯡꯂꯦꯝꯕꯅ ꯁꯦꯝꯖꯤꯟꯕ ꯍꯦꯃꯟꯕꯗꯒꯤ ꯉꯥꯎꯕꯅꯤ ꯑꯉꯥꯎꯕꯤ ꯑꯇꯥ ꯇꯨꯈꯨꯟꯕꯤ ꯑꯉꯥꯎꯕꯤ ꯆꯟꯗ꯭ꯔꯁꯛꯀꯤꯅ ꯁꯦꯝꯖꯤꯟꯗꯦ ꯀꯩꯁꯨ ꯃꯥꯅ ꯂꯨꯅ ꯇꯧꯏ ꯈꯪꯕ꯭ꯔꯥ
ꯑꯉꯥꯡ ꯑꯃꯅ ꯑꯗꯨꯗꯤ ꯅꯣꯏ ꯑꯅꯤ ꯄꯨꯟꯅ ꯉꯥꯎꯃꯤꯟꯅꯔꯣꯗꯅ ꯑꯗꯨꯅ ꯄꯛꯆꯅꯤ ꯅꯣꯏ ꯀꯔꯦꯝꯅꯖꯅꯨ ꯑꯩꯉꯣꯟꯗ ꯅꯣꯏ ꯂꯥꯏ ꯊꯥꯖꯤꯜꯂꯨꯔ ꯍꯥ ꯉꯝꯃꯣꯏꯒ ꯈꯟꯒꯅꯨꯀꯣ ꯆꯟꯗ꯭ꯔꯁꯛꯀꯤ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯈꯥꯡꯂꯦ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯅ ꯃꯥꯒꯤ ꯇꯨꯡꯗꯨꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ ꯂꯥꯛꯅꯕ ꯅꯨꯡꯉꯥꯏꯕ ꯂꯩꯀꯥꯏꯗ ꯇꯥꯟꯅꯔꯝꯕꯗꯒꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯐꯤ ꯃꯔꯣꯟ ꯏꯃꯣꯠ ꯃꯣꯠ ꯆꯟꯗ꯭ꯔꯁꯛꯀꯤ ꯄꯣꯠ ꯌꯣꯝ ꯑꯃꯒ ꯕꯖꯥꯔ ꯀꯥꯔꯛꯂꯦ ꯃꯍꯥꯛ ꯕꯖꯥꯔ ꯇꯥꯕ ꯍꯧꯔꯛꯂꯦ ꯁꯥꯃꯨ ꯃꯈꯣꯡꯗꯨꯗ ꯐꯝꯂꯗꯅ ꯃꯆꯤꯟꯗ ꯃꯥꯒꯤ ꯊꯣꯛꯄ ꯃꯌꯥꯝ ꯑꯃ ꯉꯥꯡꯂꯦ ꯃꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯧꯅ ꯃꯊꯟꯇ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯦ ꯇꯧꯔꯤꯕꯁꯤꯡꯁꯦ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯕ ꯃꯥꯡꯂꯦꯝꯕꯒꯤ ꯃꯤꯠꯇ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯎꯏ ꯃꯥꯡꯂꯦꯝꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯎꯔꯤ ꯐꯩꯔꯤ ꯁꯥꯃꯨ ꯃꯈꯣꯡꯗ ꯂꯩꯕꯗꯣ ꯎꯕꯗꯒꯤꯗꯤ ꯁꯣꯜꯂꯝꯕ ꯂꯥꯏꯔꯣꯟꯗꯣ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯃꯁꯥ ꯄꯨꯝꯕ ꯋꯥꯃꯟꯕꯗꯒꯤ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠꯇꯣ ꯄꯥꯡꯊꯣꯔꯛꯑꯦ ꯍꯦꯛ ꯄꯥꯡꯂꯛꯄꯗ ꯁꯨꯝꯆꯤꯠ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯇꯥꯟ ꯃꯦꯟ ꯌꯥꯎꯗꯅ ꯖꯒꯣꯏ ꯁꯥꯕ ꯗꯣꯖꯣ ꯑꯃꯗꯤ ꯇꯣꯡꯕꯁꯨ ꯆꯞ ꯆꯞ ꯂꯦꯞꯄꯦ ꯑꯅꯤꯗꯣ ꯍꯣꯠꯆꯤꯜꯂꯒ ꯍꯪꯉꯤ ꯃꯥꯡꯂꯦꯝꯕꯗ ꯀꯩꯗꯧꯔꯤ ꯑꯣꯖꯥ ꯂꯩꯔꯣꯟ ꯁꯨꯟꯕ ꯂꯣꯏꯔꯕꯣ ꯃꯥꯡꯂꯦꯝꯕꯅ ꯈꯨꯝꯃꯦ ꯂꯣꯏꯗ꯭ꯔꯤ ꯉꯁꯥꯏꯗꯒꯤ ꯁꯣꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯣꯜꯂꯤꯕ ꯂꯥꯏꯔꯣꯟꯁꯤꯁꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯁꯣꯟꯕꯗꯧꯅ ꯇꯧꯔꯦ ꯑꯩꯗꯤ ꯇꯣꯝꯕꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯑꯣꯖꯥ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯀꯃꯥꯏꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯁꯣꯟꯈꯤꯕꯅꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯈꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯄꯥꯡꯊꯣꯛꯂꯤꯕ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯃꯤ ꯈꯔ ꯌꯦꯅꯈꯥꯗꯨꯗ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯦ ꯃꯤ ꯈꯪꯍꯟꯗꯅ ꯇꯣꯞꯅ ꯃꯤ ꯂꯩꯅꯗꯕ ꯌꯨꯝ ꯑꯃꯗ ꯂꯧꯕꯨꯛ ꯃꯌꯥ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯧꯔꯝꯁꯦ ꯄꯥꯡꯕꯅꯤ ꯃꯈꯣꯜꯁꯤ ꯇꯥꯕꯗ ꯋꯥꯈꯜ ꯖꯥꯠ ꯖꯥꯠ ꯈꯜꯂꯤ ꯃꯤꯅ ꯈꯪꯈ꯭ꯔꯕ ꯖꯥꯠꯂ ꯀꯅꯥ ꯀꯅꯥ ꯆꯪꯂꯛꯂꯨꯕꯅꯣ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯒ ꯍꯥꯏꯔꯨꯔꯒꯗꯤ ꯃꯈꯣꯏ ꯌꯨꯝ ꯅꯠꯇ꯭ꯔꯒ ꯃꯔꯤ ꯑꯃꯗꯤ ꯆꯪꯁꯤꯜꯂꯛꯄ ꯃꯥꯜꯂꯦ ꯇꯣꯝꯕꯅ ꯍꯥꯏꯐꯦꯠ ꯗꯣꯖꯣꯗ ꯏꯪꯒꯤꯠ ꯇꯧꯏ ꯀꯅꯥ ꯂꯥꯛꯏ ꯆꯪꯉꯛꯏ ꯍꯥꯏꯕꯗꯣ ꯂꯣꯟꯅ ꯌꯦꯡꯊꯣꯛꯁꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯏꯪꯒꯤꯠ ꯈꯪꯕ ꯗꯣꯖꯣ ꯐꯝꯂꯝꯕꯗꯒꯤ ꯀꯅꯥ ꯆꯪꯉꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯑꯃꯟꯕ ꯃꯤ ꯂꯩꯅꯗꯕ ꯌꯨꯝꯗꯨꯒꯤ ꯃꯄꯥꯜꯗ ꯊꯣꯔꯛꯄꯒ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄ ꯍꯩꯅꯧꯖꯣꯡ ꯃꯈꯣꯡ ꯑꯃꯗ ꯅꯨꯄꯥ ꯑꯍꯨꯝ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯇꯧꯕꯗꯣ ꯎꯔꯛꯑꯦ ꯗꯣꯖꯣꯅ ꯀꯅꯥ ꯀꯅꯥꯅꯣ ꯑꯗꯨꯗ ꯇꯨꯃꯤꯟ ꯇꯥꯁꯤꯟꯗꯨꯅ ꯂꯦꯞꯄꯒ ꯂꯩꯔꯤꯗꯨꯕꯨ ꯍꯥ ꯑꯁꯤ ꯍꯥꯏꯔꯒ ꯗꯣꯖꯣ ꯍꯩꯅꯧꯖꯣꯡ ꯃꯈꯣꯡꯗꯨ ꯇꯝꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗꯨꯗ ꯇꯥꯕ ꯆꯩ ꯑꯃ ꯈꯨꯜꯂꯒ ꯌꯥꯝ ꯊꯧꯅꯥ ꯐꯕꯒꯤ ꯃꯑꯣꯡꯗ ꯅꯨꯄꯥ ꯑꯍꯨꯝꯗꯣ ꯐꯨꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯆꯪꯁꯤꯜꯂꯛꯄ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯛꯄ ꯃꯥꯅ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗꯤ ꯃꯉꯛꯁꯝꯗ ꯊꯧꯔꯤ ꯊꯨꯔꯒ ꯊꯔꯥꯛ ꯊꯔꯥꯛ ꯌꯥꯟꯗꯨꯅ ꯂꯩꯕꯗꯣ ꯎꯔꯛꯂꯦ ꯃꯗꯨꯕꯨꯗ ꯃꯥ ꯃꯌꯥ ꯀꯥꯔꯦ ꯗꯣꯖꯣ ꯁꯥꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯎꯔꯛꯑꯦ ꯃꯥꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜꯗꯣ ꯇꯥꯕꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯗꯨꯅ ꯄꯥꯈꯠꯇꯨꯅ ꯇꯣꯝꯕ ꯑꯃꯗꯤ ꯃꯥꯡꯂꯦꯝꯕ ꯃꯄꯥꯜꯗ ꯆꯦꯟꯊꯣꯔꯛꯑꯦ ꯇꯣꯝꯕꯅ ꯀꯩꯗꯧꯔꯒꯦ ꯗꯣꯖꯣ ꯅꯪꯅ ꯇꯤꯡꯒꯟ ꯇꯠꯈꯦ ꯂꯥꯎꯔꯤꯗꯨꯅ ꯗꯣꯖꯣ ꯋꯥ ꯉꯥꯡꯕ ꯊꯣꯛꯇꯦ ꯃꯁꯥꯗꯣ ꯆꯦꯡꯈꯩꯕꯗꯧꯅ ꯈꯩꯔꯤ ꯃꯈꯨꯠ ꯈꯨꯠꯁꯥꯗꯨꯅ ꯍꯩꯅꯧꯖꯣꯝꯗꯨꯗ ꯀꯩꯅꯣꯝ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯈꯨꯠꯇꯨꯅ ꯊꯤꯜꯂꯤ ꯇꯣꯝꯕꯅ ꯀꯔꯤꯁꯨ ꯂꯩꯇꯕꯁꯤꯗ ꯅꯪꯅ ꯈꯨꯠ ꯊꯤꯜꯂꯤꯗꯨꯕꯨ ꯀꯔꯤꯅꯣ ꯗꯣꯖꯣ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯗꯣꯖꯣꯅ ꯊꯧꯔꯤ ꯌꯥꯟꯕ ꯅꯨꯄꯥ ꯑꯍꯨꯝ ꯇꯣꯝꯕꯅ ꯍꯩ ꯅꯪ ꯉꯁꯤ ꯀꯌꯥꯝ ꯄꯥꯏꯔꯨꯔꯒꯦ ꯗꯣꯖꯣ ꯇꯣꯝꯕꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯋꯦ ꯃꯃꯤꯠꯇꯣ ꯂꯥꯎꯊꯣꯛꯇꯨꯅ ꯍꯥꯏꯔꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯐꯥꯒꯤ ꯐꯔꯥꯡꯒꯤ ꯇꯥꯏꯞꯇ ꯑꯩꯕꯨ ꯌꯨꯊꯣꯛꯄꯒꯁꯨ ꯇꯥꯍꯜꯂꯗꯅ ꯇꯣꯝꯕꯅ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯈꯪꯖꯔꯦ ꯊꯛꯑꯒ ꯊꯩ ꯊꯛꯇ꯭ꯔꯒꯅ ꯊꯛꯇꯦ ꯀꯣꯛ ꯍꯥꯏꯕ ꯌꯥꯕꯗꯨꯕꯨ ꯗꯣꯖꯣ ꯑꯃꯗꯤ ꯇꯣꯝꯕ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯊꯛꯇꯦ ꯍꯥꯏꯕꯅꯦ ꯂꯥꯏ ꯈꯨꯔꯝꯅꯤ ꯍꯥꯏꯔꯒ ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯗꯣꯏꯅꯣ ꯈꯪꯉꯤꯗ ꯑꯩꯁꯨ ꯅꯪꯒꯤ ꯂꯤꯆꯠ ꯈꯪꯕꯤ ꯌꯥꯅꯤꯀꯣ ꯂꯣꯏ ꯈꯪꯉꯕ ꯑꯩꯅ ꯍꯥꯏꯁꯦ ꯊꯥꯖꯧ ꯃꯁꯤꯒꯤ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯍꯩꯅꯧꯖꯣꯡ ꯃꯈꯣꯡꯗꯨꯗ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯁꯤꯠꯂꯦ ꯑꯀꯣꯏꯕꯗꯨꯗ
ꯁꯎꯗꯕ ꯁꯥꯐꯨ ꯑꯃꯗꯤ ꯁꯥꯍꯨꯝ ꯃꯤ ꯈꯔ ꯂꯩꯕꯗꯧꯅ ꯍꯟꯗꯛꯇꯤ ꯇꯣꯝꯕ ꯃꯁꯥꯗ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯃꯅꯥ ꯄꯨꯡꯂꯕꯨ ꯄꯥꯜꯅ ꯍꯪꯒꯥꯝ ꯃꯄꯥꯜ ꯅꯥꯄꯨ ꯃꯆꯨ ꯆꯪꯂꯛꯄ ꯋꯥꯎꯊꯣꯔꯛꯂꯕ ꯃꯆꯨꯅ ꯎꯅꯥꯒꯤ ꯃꯆꯨ ꯁꯪꯂꯛꯄ ꯎꯅꯥꯅ ꯀꯦꯟꯕ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛꯇꯤ ꯍꯩꯅꯧ ꯌꯨꯝꯗꯨꯗ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗ ꯃꯁꯥ ꯑꯃꯗ ꯃꯤ ꯈꯔ ꯍꯦꯛ ꯐꯝꯂꯒ ꯂꯩꯕꯗꯧꯅꯁꯨ ꯍꯦꯛꯇ ꯇꯧꯕ ꯃꯥꯜꯂꯦ ꯇꯣꯝꯕ ꯃꯃꯤꯠꯇꯨꯅ ꯎꯊꯛ ꯑꯃꯗꯤ ꯎꯁꯥꯁꯤꯡꯗꯨꯗ ꯀꯣꯌꯦꯡ ꯍꯦꯛ ꯌꯦꯡꯉꯤ ꯇꯣꯖꯣꯁꯨ ꯃꯁꯥꯗ ꯌꯥꯝ ꯍꯩꯅꯗꯕ ꯐꯥꯎꯏ ꯃꯐꯝ ꯑꯗꯨꯗ ꯑꯅꯤꯗꯣ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯇꯜꯂꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯆꯠꯂꯒ ꯐꯥꯎꯔꯤꯕ ꯇꯧꯔꯤꯕꯁꯤꯡꯗꯣ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯂꯦ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯗ ꯃꯥꯡꯂꯦꯝꯕꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯇꯣꯖꯣꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯣꯖꯥꯗꯨꯗꯤ ꯍꯧꯖꯤꯛꯇ ꯃꯁꯤ ꯂꯦꯡꯗꯅ ꯐꯝꯂꯝꯂꯒ ꯇꯣꯝꯕꯅ ꯍꯥꯏꯔꯦ ꯍꯣꯏꯅꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯁꯤ ꯂꯦꯡꯗꯅ ꯂꯩꯌꯨ ꯂꯥꯏ ꯈꯨꯔꯨꯝꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯖꯣꯅ ꯑꯃꯨꯛ ꯀꯗꯥꯏ ꯇꯥꯟꯅ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯃꯗꯨꯕꯣ ꯃꯁꯤ ꯊꯥꯅ ꯂꯣꯏꯁꯤꯜꯂꯝꯂꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕꯅꯦ ꯑꯝꯇ ꯀꯧꯔꯒ ꯌꯦꯡꯁꯤꯔꯥ ꯇꯣꯝꯕꯁꯨ ꯍꯥꯏꯔꯦ ꯍꯣꯏ ꯀꯧꯔꯕꯨꯗꯤ ꯌꯦꯡꯁꯤ ꯑꯗꯣ ꯌꯥꯝ ꯀꯟꯅꯗꯤ ꯀꯧꯔꯣꯏꯁꯤ ꯌꯥꯝ ꯀꯟꯅ ꯀꯧꯔꯒ ꯃꯤ ꯑꯃꯨꯛ ꯇꯥꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯈꯪꯈ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯋꯥ ꯋꯥ ꯂꯥꯎꯗꯣꯏꯅꯤ ꯇꯧꯗꯣꯏꯁꯦ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯁꯨꯅꯦ ꯑꯩꯈꯣꯏꯗ ꯌꯦꯡꯁꯤꯟꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯗꯅ ꯑꯁꯨꯝꯅꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯃꯥꯡꯂꯦꯝꯕꯗꯣ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯝꯕ ꯌꯨꯝꯗꯨꯒꯤ ꯀꯥ ꯈꯨꯗꯤꯡꯗ ꯆꯪꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦ ꯃꯥꯡꯂꯦꯝꯕ ꯑꯍꯤꯡ ꯆꯕꯨꯛ ꯍꯦꯜꯂꯛꯂꯕ ꯊꯋꯥꯏꯗꯨ ꯋꯥꯏ ꯑꯅꯤꯗꯣ ꯊꯤꯕ ꯐꯪꯗ꯭ꯔꯕꯗ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯃꯄꯥꯜ ꯊꯣꯛꯄ ꯆꯠꯂꯝꯒꯗ꯭ꯔꯥ ꯈꯟꯅ ꯈꯟꯅ ꯑꯅꯤꯗꯣ ꯋꯥꯈꯜꯗ ꯈꯜꯂꯤ ꯇꯞꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯀꯧꯕ ꯂꯪꯕ ꯇꯥꯗ꯭ꯔꯕꯗꯨꯗ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ ꯊꯤꯕ ꯐꯪꯗ꯭ꯔꯕꯗ ꯑꯅꯤꯗꯣ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯦ ꯐꯪꯗ꯭ꯔꯕꯗꯨꯗꯗꯤ ꯇꯞꯅ ꯃꯆꯤꯟꯁꯤꯡꯗꯨꯗ ꯑꯣꯖꯥ 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 ꯍꯥꯏꯗꯨꯅ ꯀꯧꯔꯤ ꯑꯔꯣꯏꯕꯗ ꯃꯥꯡꯂꯦꯝꯕꯅ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯅꯈꯣꯏ ꯑꯅꯤꯅ ꯑꯩ ꯊꯤꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯃꯌꯥꯏ ꯏꯊꯪ ꯊꯪꯕ ꯀꯥꯁꯤꯗꯅꯤ ꯑꯩꯅ ꯂꯦꯡꯗꯅ ꯂꯩꯔꯤꯕ ꯆꯪꯒꯦꯁꯨ ꯆꯪꯁꯤꯜꯂꯛꯑꯣ ꯂꯥꯛꯑꯣ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯇꯨꯃꯤꯟ ꯆꯪꯂꯒ ꯐꯝꯃꯨ ꯂꯥꯎ ꯑꯅꯤꯗꯣ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯒꯤ ꯃꯈꯣꯏ ꯑꯣꯖꯥ ꯂꯩꯔꯝꯂꯦ ꯍꯥꯏꯗꯨꯅ ꯃꯌꯥꯏ ꯊꯥꯡꯕ ꯀꯥꯗꯨꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯑꯦ ꯑꯗꯨꯕꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯆꯧꯕ ꯀꯣꯠ ꯑꯃꯟꯕ ꯑꯃ ꯂꯩꯔꯝꯃꯦ ꯀꯅꯥꯁꯨ ꯑꯃꯟꯕ ꯀꯥꯗꯨꯗ ꯂꯩꯕ ꯎꯗꯦ ꯃꯈꯣꯏ ꯃꯁꯥꯗꯣ ꯃꯣꯕꯥꯏꯜ ꯐꯣꯟ ꯂꯣꯏꯅꯕꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠꯇꯨꯅ ꯀꯥꯞꯄꯗ ꯑꯃꯟꯕ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯐꯧ ꯍꯥꯞꯅꯕ ꯀꯣꯠ ꯑꯆꯧꯕꯗꯨꯒ ꯃꯤꯔꯥꯡ ꯃꯑꯣꯡ ꯃꯌꯥꯝꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯇꯩ ꯊꯣꯏꯅ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯇꯦ ꯑꯅꯤꯗꯣ ꯃꯤꯍꯨꯜ ꯇꯥꯎꯟ ꯆꯪꯈꯠꯈ꯭ꯔꯦ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜꯅ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯃꯥꯡꯂꯦꯝꯕꯒꯤ ꯈꯣꯟꯖꯦꯜ ꯁꯥꯗꯨꯅ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯎ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯤꯕ ꯃꯁꯤꯒꯤ ꯈꯜꯂꯨꯕꯗ ꯑꯋꯥꯕ ꯑꯃꯅꯤ ꯑꯋꯥꯕꯗ ꯑꯋꯥꯕ ꯍꯥꯏꯗꯨꯅꯤ ꯑꯅꯤꯗꯣ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯀꯅꯥꯅꯣ ꯃꯈꯣꯏꯕꯨ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯎ ꯍꯥꯏꯔꯤꯕ ꯑꯁꯨꯝꯅꯅꯤꯗꯣ ꯑꯉꯛꯄꯅ ꯈꯝ ꯊꯦꯡꯅ ꯃꯁꯥꯁꯤꯡꯗꯣ ꯈꯟꯖꯥꯟꯅꯅ ꯂꯩꯔꯤꯉꯩ ꯇꯣꯝꯕꯅ ꯃꯑꯣꯡ ꯑꯃꯅꯤ ꯆꯠꯍꯧꯔꯁꯤꯀꯣ ꯂꯥꯛꯑꯣ ꯇꯣꯖꯣꯁꯨ ꯈꯨꯝꯃꯦ ꯍꯣꯏ ꯑꯩꯁꯨ ꯈꯜꯂꯤꯅꯤ ꯃꯑꯣꯡ ꯑꯃꯅꯤ ꯊꯣꯛꯎꯕꯅ ꯐꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯛꯀꯠꯂꯗꯨꯅ ꯆꯦꯟꯊꯣꯔꯛꯄꯗ ꯑꯃꯟꯕ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕ ꯑꯃ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯂꯒ ꯂꯩꯕꯗꯣ ꯃꯈꯣꯏ ꯑꯅꯤ ꯃꯃꯤꯠꯃꯛꯅ ꯎꯔꯦ ꯈꯣꯡ ꯊꯥꯡꯇꯣꯔꯛꯂꯒ ꯑꯅꯤꯗꯣ ꯃꯆꯤꯟ ꯎꯝꯁꯤꯟꯕꯁꯨ ꯉꯝꯗ ꯋꯥ ꯉꯥꯡꯕꯁꯨ ꯊꯣꯛꯇ ꯃꯥꯡꯒꯣꯟ ꯃꯆꯤ ꯑꯃꯗ ꯂꯦꯞꯄꯒ ꯂꯩ ꯍꯧꯅꯗꯨꯅ ꯃꯣꯕꯥꯏꯜꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯃꯉꯥꯜꯗꯣ ꯀꯥꯞꯄꯗ ꯄꯨꯡꯉꯥꯟ ꯉꯥꯜꯂꯦ ꯑꯁꯤꯕ ꯍꯛꯆꯥꯡꯅꯤ ꯑꯁꯤꯕꯒꯤ ꯊꯥꯡꯇꯣꯔꯛꯄ ꯐꯤ ꯑꯉꯧꯕꯗꯨ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯕꯗꯨꯅ ꯑꯗꯨꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯦ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯈꯤꯟꯗꯨꯅ ꯂꯩꯔꯦ ꯃꯤ ꯂꯩꯅꯗ꯭ꯔꯕ ꯌꯨꯝꯁꯤꯗ ꯀꯗꯥꯏꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅꯣ ꯈꯟꯕꯗ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗꯦ ꯑꯁꯨꯝꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯠꯆꯜꯂꯛꯇꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯒꯤ ꯃꯊꯛꯇ ꯀꯨꯞꯇꯨꯅ ꯂꯩꯔꯤꯕ ꯐꯤ ꯑꯉꯧꯕꯗꯣ ꯐꯠ ꯂꯥꯎꯅ ꯍꯥꯏꯗꯣꯛꯈꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯗꯣꯛꯈꯤꯕꯒ ꯃꯣꯕꯥꯏꯜꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠꯇꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ
ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯃꯥꯡꯂꯦꯝꯕꯒꯤ ꯃꯁꯥꯅꯤ ꯁꯣꯝꯗ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯀꯣꯏꯊꯤ ꯊꯤꯔꯤꯉꯩ ꯀꯝꯗꯧꯅ ꯃꯍꯥꯛ ꯁꯤꯔꯕꯅꯣ ꯈꯜꯂꯨꯕꯗ ꯋꯥꯈꯜꯗ ꯂꯥꯝꯕ ꯐꯪꯂꯝꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯛꯄ ꯑꯣꯖꯥ ꯒꯨꯔꯨ ꯑꯃꯅ ꯁꯤꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯑꯅꯤꯗꯣ ꯁꯟꯕꯤ ꯀꯥꯏꯅꯔꯕ ꯁꯅꯥꯎꯕꯨ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯂꯗꯨꯅ ꯑꯣꯖꯥ ꯍꯥꯏꯅ ꯀꯧꯔꯗꯨꯅ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯒ ꯀꯧꯅ ꯀꯧꯅ ꯃꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯃꯃꯤꯡꯗꯣ ꯄꯜꯂꯒ ꯀꯞꯄꯛꯂꯦ ꯑꯣꯖꯥ ꯑꯣꯖꯥ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ꯭ꯔꯣ ꯑꯣꯖꯥ ꯁꯦ ꯍꯧꯒꯠꯂꯣ ꯑꯣꯖꯥ ꯑꯣꯖꯥ ꯑꯃꯨꯛꯇꯗꯤ ꯍꯧꯒꯠꯂꯣ ꯑꯣꯖꯥ ꯀꯞꯂꯦ ꯑꯅꯤꯗꯣ ꯑꯣꯖꯥ ꯑꯣꯖꯥ ꯀꯧꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯀꯣꯟꯗꯨꯅ ꯑꯁꯨꯝꯅ ꯀꯧꯗꯨꯅ ꯀꯞꯂꯤꯉꯩ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯁꯔꯨ ꯄꯣꯂꯥꯡ ꯑꯣꯏꯅ ꯉꯥꯛꯇ ꯖꯔ ꯖꯔ ꯎꯟꯁꯥꯁꯤꯡꯗꯣ ꯈꯨꯏꯖꯤꯟꯈ꯭ꯔꯒ ꯑꯣꯟꯊꯣꯔꯛꯑꯦ ꯑꯅꯤꯗꯣ ꯀꯞꯂꯝꯕꯗꯒꯤ ꯄꯥꯈꯠꯄꯣꯏ ꯊꯛꯀꯠꯄꯣꯏ ꯌꯥꯝ ꯄꯥꯈꯠꯂꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯀꯣꯜꯂꯝꯕꯗꯒꯤ ꯐꯠ ꯂꯥꯎꯅ ꯊꯥꯗꯣꯛꯑꯦ ꯃꯤꯄꯥꯏ ꯊꯕꯥꯏꯕ ꯍꯥꯏꯕꯗꯣ ꯍꯦꯃꯟꯈꯤꯕꯅ ꯋꯥꯍꯩ ꯑꯃꯇ ꯆꯤꯟꯕꯥꯟ ꯀꯥꯡꯕ ꯉꯝꯗ꯭ꯔꯦ ꯏꯉꯛꯉꯛꯇꯨꯅ ꯁꯔꯨ ꯄꯣꯂꯥꯡꯗꯨꯅ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯑꯒ ꯁꯨꯃꯥꯡꯗꯨꯗ ꯐꯝꯂꯒ ꯂꯩꯕꯗꯨ ꯎꯏ ꯁꯔꯨ ꯄꯣꯂꯥꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯣꯟꯁꯤꯜꯂꯒ ꯅꯨꯄꯤ ꯑꯃꯅ ꯁꯤꯇ ꯁꯤꯇ ꯄꯨꯛꯆꯦꯜ ꯇꯤꯡꯅ ꯅꯣꯛꯄꯗꯧꯅ ꯁꯤꯇ ꯁꯤꯇ ꯅꯣꯛꯂꯛꯏ ꯃꯥꯒꯤ ꯈꯨꯅꯣꯛꯇꯨꯅ ꯑꯅꯤꯗꯨꯗꯤ ꯃꯤꯍꯨꯜꯗꯣ ꯈꯝ ꯊꯦꯡꯅ ꯄꯥꯏꯈꯠꯈ꯭ꯔꯦ ꯍꯛꯆꯥꯡꯒ ꯊꯋꯥꯏꯒ ꯈꯥꯏꯅꯕꯗꯧꯅ ꯐꯥꯎꯔꯦ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯡꯂꯦꯝꯕꯗꯨ ꯌꯨꯝꯗꯨꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯂꯩꯃꯥꯡ ꯈꯔꯒꯤ ꯄꯣꯠꯆꯪ ꯈꯔ ꯊꯥꯗꯣꯛꯄ ꯂꯣꯏꯔꯒ ꯆꯪꯂꯛꯄ ꯃꯇꯥꯡꯅꯤ ꯉꯁꯥꯏ ꯃꯈꯣꯏ ꯑꯅꯤꯅ ꯍꯩꯅꯧꯖꯣꯝ ꯃꯈꯣꯡꯗ ꯆꯠꯈ꯭ꯔꯤꯉꯩ ꯃꯥꯒꯤ ꯂꯩꯋꯥ ꯑꯃꯗꯤ ꯂꯥꯏꯒꯤ ꯊꯧꯔꯝꯗꯨ ꯇꯧꯕ ꯂꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯏꯕ ꯁꯨꯝꯆꯤꯠꯇꯨꯁꯨ ꯄꯨꯊꯣꯛꯂꯒ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯑꯍꯤꯡꯗꯨꯗ ꯃꯩ ꯊꯥꯗꯣꯛꯂꯨꯕꯅꯤ ꯁꯨꯝꯆꯤꯠ ꯑꯅꯤꯗꯨꯅ ꯃꯩ ꯆꯥꯛꯄ ꯂꯣꯏꯕ ꯉꯥꯏꯕ ꯂꯩꯃꯥꯡ ꯈꯔꯒꯤ ꯃꯆꯤꯟꯖꯥꯛ ꯊꯥꯕ ꯊꯣꯛꯂꯤꯉꯩꯗ ꯁꯣꯝꯗ ꯃꯈꯣꯏ ꯑꯅꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯗꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯃꯥꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯄꯗ ꯁꯔꯨ ꯄꯣꯂꯥꯡ ꯑꯃꯅ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯏꯁꯤꯁꯤꯒꯩ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯣ ꯃꯥꯡꯂꯦꯝꯕ ꯃꯍꯥꯛ ꯃꯁꯥꯁꯨ ꯃꯃꯤꯠꯃꯛꯅ ꯎꯔꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯍꯥꯛ ꯂꯩꯔꯤ ꯃꯥꯒꯤ ꯃꯆꯥ ꯁꯦꯕꯣꯛ ꯑꯅꯤꯗꯣ ꯀꯤꯍꯟꯕ ꯌꯥꯗꯦ ꯃꯥꯅ ꯂꯣꯏꯅ ꯃꯥꯌꯣꯛꯅꯅꯤ ꯍꯥꯏꯗꯨꯅ ꯃꯥꯡꯂꯦꯝꯕ ꯃꯥꯒꯤ ꯈꯪꯖꯕ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯛꯂꯦ ꯃꯥꯡꯂꯦꯝꯕꯅ ꯍꯥꯏ ꯍꯥꯏ ꯊꯋꯥꯏ ꯃꯤꯔꯦꯜ ꯅꯪ ꯀꯅꯥꯅꯣ ꯅꯪꯒꯤ ꯃꯐꯝ ꯑꯍꯤꯡꯕ ꯃꯔꯛꯇ ꯂꯩꯇꯦ ꯗꯣꯖꯣꯅ ꯑꯣꯖꯥ ꯑꯣꯖꯥ ꯅꯪ ꯍꯤꯡꯉꯤꯕꯣꯏꯔꯦ ꯑꯩꯈꯣꯏꯗꯤ ꯑꯣꯖꯥ ꯁꯤꯈ꯭ꯔꯦꯅ ꯈꯜꯂꯨꯔꯦ ꯃꯁꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡꯁꯤꯅ ꯁꯥꯟꯅꯕ ꯉꯥꯛꯅꯤ ꯑꯩꯈꯣꯏꯗ ꯈꯜꯍꯟꯕ ꯋꯥꯈꯜ ꯉꯥꯛꯅꯤ ꯑꯣꯖꯥꯅ ꯑꯃꯨꯛꯇ ꯇꯥꯟꯊꯣꯛꯄꯤꯌꯨ ꯃꯥꯡꯂꯦꯝꯕꯅ ꯑꯩꯁꯨ ꯈꯪꯉꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯃꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯅ ꯃꯤꯇ꯭ꯔꯪ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯂꯤ ꯍꯥꯏꯕ ꯇꯣꯝꯕꯅ ꯑꯃꯨꯛ ꯑꯣꯖꯥ ꯑꯣꯖꯥꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯝꯕꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕꯅꯤ ꯁꯨꯗ꯭ꯔꯦ ꯑꯩ ꯂꯩꯔꯤꯉꯩ ꯅꯈꯣꯏ ꯑꯅꯤꯅ ꯋꯥꯐꯝ ꯊꯣꯛꯇꯦ ꯑꯩ ꯇꯧꯒꯦ ꯇꯥꯜꯂꯒꯦ ꯃꯁꯤꯒꯤ ꯃꯤꯔꯥꯜ ꯂꯝꯕꯥꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯄꯥꯏ ꯃꯆꯤꯟꯗ ꯂꯩꯋꯥꯗꯨ ꯁꯣꯜꯂꯒ ꯁꯔꯨ ꯄꯣꯂꯥꯡ ꯇꯝꯅ ꯂꯪꯉꯛꯏ ꯑꯗꯨꯝꯅ ꯂꯪꯕꯗ ꯍꯧꯖꯤꯛꯇꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯣ ꯁꯥꯎꯕꯒꯤ ꯁꯥꯐꯨ ꯑꯃ ꯎꯠꯊꯣꯛꯄ ꯍꯧꯔꯛꯂꯦ ꯁꯔꯨ ꯄꯣꯂꯥꯡꯗꯣ ꯑꯃꯨꯛ ꯅꯨꯄꯤ ꯑꯃꯒꯤ ꯑꯀꯤꯕ ꯁꯛꯂꯣꯟꯗ ꯍꯟꯖꯤꯜꯂꯛꯏ ꯃꯈꯨꯠ ꯅꯥꯝ ꯑꯃꯅ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯗꯧꯅ ꯖꯔ ꯖꯔ ꯁꯥꯡꯇꯣꯔꯛꯂꯒ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯂꯩꯕ ꯑꯃꯥꯏꯕ ꯃꯥꯡꯂꯦꯝꯒꯤ ꯃꯈꯨꯒꯤ ꯆꯔꯝꯗꯣ ꯇꯥꯞ ꯂꯥꯎꯅ ꯃꯦꯠꯂꯦ ꯈꯌꯥꯛꯅꯕ ꯈꯣꯟꯖꯦꯜꯅ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯎꯔꯛꯏ ꯄꯥꯡꯗꯕ ꯑꯌꯝꯕ ꯃꯤ ꯄꯩꯁꯥ ꯈꯔꯒꯤꯗꯃꯛ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯅꯈꯣꯏꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕ ꯌꯥꯕ꯭ꯔꯥ ꯂꯥꯟꯖꯗꯕꯤ ꯂꯤꯂꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯋꯥꯐꯝꯗ ꯇꯥꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯩꯗꯤ ꯉꯁꯤ ꯅꯈꯣꯏꯁꯨ ꯐꯪꯂꯣ ꯑꯁꯤ ꯍꯥꯏꯔꯒ ꯕꯨꯠ ꯂꯤꯂꯤꯒꯤ ꯊꯋꯥꯏꯅ ꯃꯥꯡꯂꯦꯝꯕꯕꯨ ꯍꯩꯅꯧꯖꯣꯝ ꯍꯧꯕ ꯃꯈꯣꯡꯗꯨ ꯇꯝꯅ ꯇꯥꯞ ꯂꯥꯎꯅ ꯂꯪꯉꯤ ꯃꯀꯣꯛꯇꯨ ꯎꯁꯥ ꯑꯃꯗ ꯌꯩꯁꯤꯟꯗꯨꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤ ꯇꯣꯝꯕ ꯑꯃꯗꯤ ꯗꯣꯖꯣꯗꯤ ꯋꯥ ꯉꯥꯡꯕ ꯊꯣꯛꯇ꯭ꯔꯦ ꯃꯀ꯭ꯂꯥꯛꯇꯨ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯍꯧꯏ ꯕꯨꯠ ꯂꯤꯂꯤꯒꯤ ꯊꯋꯥꯏꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯗꯣꯖꯣ ꯑꯃꯗꯤ ꯇꯣꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯑꯦ ꯑꯅꯤꯗꯣ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯏ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯋꯥꯈꯜꯗꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯔꯥꯡꯅꯩ ꯃꯈꯣꯏꯒꯤ ꯑꯣꯖꯥꯗꯣ ꯁꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯁꯣꯏꯗꯅ ꯁꯤꯔꯝꯕ ꯇꯥꯔꯦ ꯍꯥꯏꯕꯒꯤ ꯊꯋꯥꯏꯁꯨ ꯋꯥꯕꯅ ꯂꯣꯏ ꯑꯗꯨꯕꯨ ꯈꯟꯖꯕ ꯈꯛꯇꯅꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯒ
माबु लाइकत्नबा ngambagi thawna adudi leite But Lily gi thawaina nangna tawbuna nangna phangba taba aina tawbuna aina phangba taba masidi niyomni ngasi fawba kaidana lai masigi mayapta nakoina kari gi lepke honari migi thawong thoksinda kari gi aduna chatli nakhong nakut tekpa sunate humang targa suraga nungai thingba yabadu kari gi nakoina asamba lambi thiri wadana kari gi nungai ningli wadana nungai ba pamba mingonda laiwa yamna tobo pamba nakoini ngasi aina warak patare nakoini numit sure dozona ai lanjare amuk hanna tawjararoi to maswaide aisu lanjare matung manau migi mang taknaba sillaro butlilina lalon mina sakpa wasak tum male nakoini gi mawngse dojo madi toma amukta chap manana aikhoi lanjare karigumba matungda aikhoi sigumba fataba thabak tawke khallabadi aikhoi piningba charak pibada aikhoi isana yana haraun lawje handaki matang sidangdi yengbiramu butliligi thawai midela naral singdugi hairuridi hingna leibak manungda phumjilamba yabane adubu handaki matang simadi yengbirage nakoini handakna roibane karigumba handak muka danapati mama machana hek haiba illaba nakoini lairamlen yawre haiba simadi khangjaro asi hairaga butlili swailauna mangki anido butlili gi thawaina hek mangkhibaga ne hekta pakhaladuna mu hainaujo mokongda wakhal tadan leiba makhoi gi oja manglembagi manakta tamna mabu laikatnanaba chensil makhoi ni changduna mabu laikatnarame butlili gi thawaina ahangwa malangda koipai pairi butlilina makhoi se tumina di laikhrani laibasu oisanu adubu aina khanjaba madile danapati hariba tawngambay nupisidi kaidawnungda hanba leiroi fattabana masin oiduna leirabani madi kaidawnungda halloi mabu changsilaga aisu khut hekta thabadi thakiroi matam khara yengki magi motlaba pukchelbu chajum mama pairaga sumthoke aisu mikup naumsingna diglagi ngaglo oiduna leigani digladi digladawna mangba takpa yade butlili ahing pungja helaklaba nongangadaba pungjana kuiraktraba matamda diglagi taibung hakchangda sangkhre sajik masong kanglakpa thaba mamai narakladuna nongpok thangba diada korong masik ngan yelakle Delhi University main hostel dane magi kada lairik pari Suresh magi phone do kinge hello phone do ta pai khalaga Suresh amade amar wari sanarame good morning bye good morning sak phajaba kaino nongan baga masak phajena pongami natro chalam daida मीने पुथांगमदबी सुलोचनादा सोमददी आइदि फजरे लान सारेने नंगदी तिला इदा कपसलमलगा चटली बोरे थमोय लेनादा तिन चादुना मीगी नुक्सिबा मांग ताहलबनिना अइंगोंदा कंप्लेन लायबा हुजिक्ते करिगे अमदी कनागी कंप्लेन आइसे अइ वाखल ताबा ngamdre तारोय नंगदी काइदगी तारने कोसी कोल नुबा बाय Direct adum hairo Sulochana do nangna chalamdaida bai pirame naingonda Elizabeth da complain laine as angang masagi type da migi thamoi do nungdangna thomdatlam labanina aingonda wakaledana moiswe mandro paho mala idu nangonda nungsi bai sidi ikai ki wang malal haidu nang khangde aina mongondagi lapthokningduna lapthoklage hairam kayam kairage thoina kaidabar khaleidi aisu sigi matang sidadi yawning dabane aingondo ina warning tawsilame Elizabeth noeni pesap tawalo haidune
Kari basis-tano ibani-na pesap tawdusibo adudi nangna khangedana chance ama pinabagi mawngni hairamido ai maga hanjinage khandreda ibani-gi maridi swaida sum losinbana phare nangi mawngse yam chanainaba mawng ama haibado oi aingoda faw masing marang oi ai maga makhatana loina ningdra haibasida kayam kairage bai nang su khara haibiko nang aigi imanaba natro tung koina chaminaba yaroidaba misak tuga ai amu hana loinaba pamdre as luduriya oiba nung atekpa samjinba yadabadongna Elizabeth na marolama nangna marolama aidi neutral amasu kayaningde nangi neutral haiba waido sizinanu kaidoroge ai taba yamna wai fare bai adudi ai phone thamage nangna Sulosanaga loinaba pamdrabanina ai fajana haikrage hoi ai sana masada direct haikrabane kayarak hanjin hainagani masida boybo ai phone thamage bai aina thokpa haikrage hoi yare aduna khwaidagi samme asumna nido wari sanarga phone adu thamme somdana ayuk aduda kabole phinan setuna isau amuga loinana Subita mama machabu unaba lai yumdo ihang hangladuna thangnaba mida hanglubada mama machadi makhung mukhut tektuna hospital da leire habagi pau khangle ta masu hospital unda chatke tawbugi gate tagi samai lere lerik machinduda tholakpada lebak lega amai bi angoi ga thengnare ahumdo wari sane kainu ise lebak le aina tariba pause chumbra khumningdana khumle chumme asumba paune nangna tarido kabole maithongdu langsile tuminnya ungduna le aduga ngarang hingmongonda wari tarambade thokhiba thoduk-singdo loina liramme wari du liba lorakpada kabole aidi ise Subita do paithit kena lakpane madi khongtek pi wale lebak leina nangna harisingdo mangonda maral piboina thokani nangonda tawribado aikhoi Subita na nate asi haraga hantak Subita hoigi mungda thokliba thodok-singdugi maram mak masada thengnaba yangoi maibida thengnaba singdo amata jithadana lirame makhoi masil masada thokpa wari singdo linabadagi kananomagi khut yawre habis khangnare punna wakhal taminare amaibi yangoina aidi ngasina roibane aibo alamliba butuna matung manaw aina maraksita yawrabadi afaba oiro haiduna hairame aduna aidi maraksita yawraroi lebak leina aisuni sigumba thabaksida amuk hana yawraroi sifam nafam khangadaba mandre moi mama masasu thokpa tawjahorani aisune aigi problem yumlaga yumda hanjakrage yangoy maibina icha isuda soidina churungakani aida saron churonda aina tawjaruba phattabagi maise soidana phanglakani lebak leisu khummi ngayaki athenba wakhalna punsibu norki komda chongthanaba sinbo oina thokani sibudasu puba yaroidaba lau inkhon khara sigidama mihauraga poloi phajagadaba mandre lebak lei madi yangoina hairibisingdo loina tai adubu makhoina hairibisingdo kabok leidi manana tade kibudi ki haibabu ahingda thokhiba thodok-sing ado magi wakhaldadi ngayakini haiba khalle tawjaruba pap amagi price tawbudunu ngangba sakpasingje targa ngakpanabudi khamthengi mak masada aniduna peri amuk hanna tawjaroi haibagi matagu wa nganglakpase tasingna nokningba madi fawe kabok leina lanpham changlaga maithiba nangdore haiduna yeknabaga lamba paba kiduna khulai thaduna lanpham mayadigi chenba hongnabroi cheni ahal budi oire haibabu wakhal yaugdabadongna tawida yangoina khumi ngasaidagi aikhoina nganglesingje nangbu phagi malabo hingba sibagi langdai ama yaurabani aikhoidi khongpamse handokle thawai mangba pamui ya makhau phungnaire
ꯕꯨꯠꯅꯥ ꯑꯣꯃꯅ ꯅꯣꯏꯒꯤ ꯊꯧꯅꯥ ꯃꯌꯦꯡ ꯇꯥꯔꯕꯣ ꯕꯨꯠꯅ ꯃꯁꯨꯡ ꯐꯟꯒꯦꯅ ꯐꯜꯂꯕꯗ ꯀꯌꯥꯝ ꯐꯟꯗꯣꯏꯅꯣ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤꯀꯣ ꯒꯟꯖꯥ ꯊꯛꯆꯤꯜꯂꯒ ꯉꯥꯡꯕ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯌꯥꯡꯒꯣꯏꯅ ꯈꯨꯝꯃꯤ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯦ ꯇꯣꯡꯒꯅꯨ ꯀꯕꯣꯛꯂꯩ ꯖꯨꯒꯣꯠ ꯀꯌꯥ ꯆꯥꯔꯣꯏ ꯀꯕꯣꯛꯂꯩ ꯅꯥꯔꯦ ꯑꯩꯈꯣꯏꯗꯤ ꯊꯥꯡꯖꯤꯟꯈ꯭ꯔꯕ ꯈꯣꯡꯊꯥꯡꯅꯤ ꯍꯟꯗꯣꯛꯄ ꯉꯝꯂꯣꯏ ꯕꯨꯠ ꯑꯣꯏꯒꯦꯔꯥ ꯂꯥꯏ ꯑꯣꯏꯒꯦꯔꯥ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ ꯃꯥꯌꯣꯛꯅꯕ ꯇꯥꯔꯦ ꯂꯩꯕꯥꯛ ꯂꯩꯁꯨ ꯏꯆꯦꯗꯤ ꯃꯁꯤꯗ ꯌꯥꯎꯔꯔꯣꯏ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯉꯁꯤ ꯍꯟꯈ꯭ꯔꯅꯤ ꯅꯪꯅ ꯁꯤꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯇꯧꯍꯧꯔꯣ ꯀꯕꯣꯛꯂꯩꯅ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯂꯥꯏꯅ ꯊꯥꯕ ꯂꯝꯗꯝꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯃꯤ ꯌꯥꯝꯅ ꯂꯩ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯐꯔꯦꯅꯦ ꯏꯆꯦ ꯍꯣꯏꯅ ꯌꯥꯎꯅꯤꯡꯗ꯭ꯔꯁꯨ ꯅꯅꯥꯎꯅ ꯐꯅꯕ ꯁꯤꯟꯖꯍꯧꯔꯒꯦ ꯀꯕꯣꯛꯂꯩꯒꯤ ꯋꯥꯗꯨꯗ ꯃꯈꯥ ꯇꯥꯗꯨꯅ ꯑꯣꯟꯁꯤꯟꯅꯕꯁꯨ ꯇꯜꯂꯦ ꯌꯨꯝꯗ ꯍꯣꯁꯄꯤꯇꯥꯜꯗ ꯊꯦꯡꯅꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯅ ꯃꯈꯣꯏꯒꯤ ꯃꯔꯤꯜ ꯇꯦꯡꯂꯕꯗ ꯑꯅꯤꯗꯨ ꯍꯟꯈ꯭ꯔꯦ ꯄꯣꯠꯌꯣꯝ ꯄꯨꯔꯒ ꯀꯕꯣꯛꯂꯩ ꯍꯣꯁꯄꯤꯇꯥꯜꯗꯗꯤ ꯆꯠꯇ꯭ꯔꯦ ꯀꯅꯥꯅꯣ ꯑꯈꯪ ꯑꯍꯩ ꯑꯃ ꯇꯥꯟꯅꯔꯨꯒꯦ ꯈꯜꯂꯦ ꯀꯕꯣꯛꯂꯩ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯦ ꯃꯦꯖꯤꯛꯇꯨ ꯇꯣꯡꯅ ꯇꯣꯡꯅ ꯑꯣꯚꯔꯕ꯭ꯔꯤꯖ ꯃꯈꯣꯡꯗꯒꯤ ꯃꯌꯨꯝ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯕꯨꯠꯇꯣ ꯀꯅꯥꯅ ꯊꯥꯖꯤꯜꯂꯛꯄ ꯕꯨꯠꯅꯣ ꯈꯜꯂꯨꯕꯗ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗꯦ ꯂꯩꯕꯥꯛ ꯂꯩꯃꯗꯤ ꯌꯥꯡꯒꯣꯏꯗꯤ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯁꯣꯝꯗꯅ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯗ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯍꯥꯏꯗꯨꯅ ꯁꯨꯕꯤꯇꯥꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯃꯦꯝꯆꯥ ꯅꯦꯛꯑꯦ ꯃꯦꯝꯆꯥꯁꯨ ꯋꯥꯔꯤꯕꯨꯗꯤ ꯍꯥꯏꯐꯦꯠ ꯇꯥꯔꯕꯅꯤ ꯇꯝꯅꯕꯒꯤ ꯑꯗꯨꯕꯨ ꯃꯋꯥ ꯂꯧꯗꯦ ꯌꯥꯡꯒꯣꯏ ꯑꯃꯗꯤ ꯂꯩꯕꯥꯛ ꯂꯩꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯒꯤ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯂꯩ ꯃꯦꯝꯆꯥ ꯑꯃꯗꯤ ꯃꯦꯝꯆꯥꯒꯤ ꯅꯨꯄꯥ ꯊꯦꯝꯕꯒꯅ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯁꯪꯂꯦ ꯃꯈꯣꯏ ꯑꯅꯤꯁꯤ ꯁꯨꯕꯤꯇꯥꯒꯤ ꯃꯄꯥꯟ ꯃꯆꯨꯝ ꯈꯔ ꯆꯥꯕ ꯃꯤꯅꯤ ꯑꯗꯨꯅ ꯇꯉꯥꯏ ꯐꯗꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯌꯦꯡꯁꯤꯟꯕ ꯂꯥꯛꯂꯤꯕꯅꯤ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯃꯦꯝꯆꯥꯅ ꯍꯩ ꯃꯍꯤꯁꯦ ꯈꯔ ꯊꯛꯆꯤꯜꯂꯨꯗꯅ ꯁꯨꯕꯤꯇꯥꯅ ꯈꯨꯝꯃꯤ ꯆꯤꯜꯂꯩꯒꯥꯁꯦ ꯍꯨ ꯇꯔꯦꯠ ꯈꯥꯕꯗꯧꯅ ꯈꯥꯔꯤ ꯇꯧꯔꯤꯁꯦ ꯀꯔꯤꯝꯇ ꯆꯥꯅꯤꯡꯗꯦ ꯅꯁꯥꯗꯣ ꯁꯨꯛꯆꯤꯟꯕ ꯇꯥꯔꯃꯤ ꯅꯪꯕꯣ ꯑꯩꯅꯦ ꯌꯥꯝ ꯄꯦꯟꯗꯦ ꯑꯩꯈꯣꯏ ꯏꯅꯦꯅ ꯑꯩꯕꯨ ꯐꯤꯕꯝꯁꯤꯗ ꯊꯧꯁꯥ ꯋꯥꯁꯥꯗꯨꯅ ꯆꯠꯈꯤꯕꯁꯦ ꯅꯪ ꯀꯔꯤꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯃꯦꯝꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯄꯨꯛꯆꯦꯜꯗꯣ ꯈꯔ ꯆꯥꯎꯊꯣꯛꯄꯗꯧꯅ ꯇꯧꯏ ꯃꯦꯝꯆꯥꯅ ꯃꯈꯥ ꯇꯥꯔꯦ ꯌꯥꯝ ꯍꯩꯕ ꯃꯥꯏꯕ ꯑꯃ ꯁꯦꯔꯧꯗ ꯂꯩ ꯃꯗꯨ ꯂꯥꯛꯑꯣ ꯍꯥꯏꯈ꯭ꯔꯕꯅꯤ ꯅꯪꯉꯣꯟꯗ ꯇꯧꯔꯤꯗꯣ ꯐꯅꯕ ꯑꯩ ꯃꯥꯏꯊꯤꯕ ꯄꯥꯝꯗꯦ ꯐꯤꯕꯝꯁꯤ ꯌꯧꯅ ꯁꯣꯛꯆꯤꯜꯂꯁꯨ ꯕꯨꯠ ꯑꯃꯒꯤ ꯃꯈꯨꯠꯇ ꯑꯍꯤꯡꯕ ꯃꯤ ꯑꯃꯅ ꯀꯝꯗꯧꯅ ꯃꯥꯏꯊꯤꯕ ꯅꯪꯒꯅꯤ ꯅꯪꯁꯨ ꯈꯜꯂꯒ ꯌꯦꯡꯉꯣ ꯃꯦꯝꯆꯥꯅ ꯈꯨꯝꯃꯤ ꯍꯣꯁꯄꯤꯇꯥꯜꯅꯤ ꯃꯤ ꯇꯥꯈꯤꯅꯤ ꯇꯞꯅ ꯉꯥꯡꯉꯨ ꯁꯤꯒꯤ ꯋꯥꯁꯤꯗꯤ ꯅꯦꯅꯥ ꯇꯥꯅ ꯉꯥꯡꯅꯒꯗꯕ ꯋꯥꯅꯤ ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯗꯤꯁꯆꯥꯔꯖ ꯇꯧꯒꯗꯕ ꯑꯗꯨꯒꯅꯦ ꯀꯩꯗꯧꯕ ꯌꯥꯕ ꯈꯟꯅꯔꯁꯤ ꯃꯦꯝꯆꯥꯒꯤ ꯍꯩꯁꯤꯡꯂꯤꯕ ꯋꯥꯍꯩꯁꯤꯡꯁꯤꯅ ꯆꯔꯥꯡꯅꯔꯕ ꯁꯨꯕꯤꯇꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯐꯥꯖꯤꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯙꯅꯄꯇꯤ ꯃꯥꯒꯤ ꯀꯥꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯠꯂꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯘꯔꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯄꯥꯡꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯍꯪꯒꯠ ꯍꯟꯗ ꯆꯠꯂꯒ ꯇꯣꯝꯕꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ ꯇꯣꯝꯕ ꯐꯣꯟꯗꯨ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯧꯕꯗ ꯄꯥꯏꯔꯛꯇ꯭ꯔꯦ ꯐꯣꯟꯗꯨ ꯄꯥꯏꯔꯛꯇꯕꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤ ꯙꯅꯄꯇꯤꯅ ꯃꯤꯅꯥꯏ ꯃꯆꯥꯁꯤꯡꯁꯤꯗꯤ ꯐꯣꯟꯁꯤꯐꯥꯎ ꯍꯦꯛ ꯄꯥꯏꯈꯠꯂꯛꯇꯦꯕꯁꯦ ꯐꯣꯟꯗꯣ ꯃꯔꯤꯔꯛ ꯍꯟꯖꯤꯟ ꯍꯟꯖꯤन ꯇꯧꯁꯤꯜꯂꯤ ꯑꯔꯣꯏꯕꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯂꯦ ꯇꯣꯝꯕꯅ ꯍꯜꯂꯣ ꯏꯆꯦꯃ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯇꯥꯖꯍꯧꯗ꯭ꯔꯦ ꯙꯅꯄꯇꯤ ꯌꯥꯝ ꯁꯥꯎꯅ ꯐꯣꯟꯗꯣ ꯅꯅꯥꯛꯇ ꯈꯔ ꯈꯔ ꯊꯝꯕ ꯇꯝꯃꯨ ꯑꯩꯅ ꯇꯧꯔꯛꯏꯁꯦ ꯑꯔꯨꯕ ꯃꯔꯝ ꯂꯩꯕꯒꯤꯅꯤ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯣꯏ ꯏꯆꯦꯃ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯅꯣꯏꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯕꯗꯨꯗꯤ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏꯀꯣ ꯑꯗꯣ ꯁꯤꯅ ꯁꯤ ꯑꯣꯏꯈ꯭ꯔꯦ ꯀꯔꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯂꯩ ꯑꯩꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯇꯨꯒꯤ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯑꯉꯥꯎꯕꯤꯗꯨ ꯌꯨꯝꯗꯨꯗꯒꯤ ꯆꯠꯈꯤꯅꯤ ꯏꯆꯦꯃ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯤ ꯀꯩꯅꯣꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯦ ꯍꯥꯏꯔꯒ ꯈꯣꯟꯖꯦꯜꯗꯨꯗꯤ ꯀꯩꯅꯣꯝ ꯇꯧꯏꯗ ꯍꯥꯏꯔꯤꯗꯨꯒ ꯏꯆꯨ ꯆꯨꯁꯤꯟꯅꯗꯦ ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯋꯥꯗꯨꯅ ꯇꯧꯕꯅꯤ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯣꯏꯅ ꯍꯧ ꯍꯧ ꯇꯧꯗꯨꯅ ꯑꯝꯇ ꯀꯟꯅ ꯍꯣꯠꯅꯧ ꯑꯩꯁꯨꯅꯦ ꯉꯁꯥꯏꯗꯒꯤ ꯅꯈꯣꯏꯅ ꯐꯣꯟ ꯇꯧꯔꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ ꯇꯧꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯀꯔꯤ ꯐꯤꯕꯝꯗ ꯂꯩ ꯈꯪꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯇꯧꯔꯛꯄꯅꯤ ꯄꯥꯎꯁꯤ ꯇꯥꯔꯒ ꯈꯔꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯦ
ꯑꯗꯣ ꯁꯣꯝꯗꯗꯤ ꯅꯆꯟꯅꯨꯄꯤꯁꯦ ꯌꯦꯡꯍꯩꯗ꯭ꯔꯦ ꯈꯔ ꯁꯠ ꯊꯨꯅ ꯊꯕꯛꯇꯣ ꯊꯨꯖꯤꯜꯂꯧꯀꯣ ꯍꯣꯏ ꯏꯆꯦꯝꯃ ꯃꯥꯏ ꯄꯥꯛꯅꯕ ꯇꯧꯁꯤꯟꯒꯦ ꯄꯨꯟꯅ ꯃꯥꯏ ꯄꯥꯛꯃꯤꯟꯅꯔꯁꯤ ꯑꯗꯨꯗꯤ ꯐꯣꯟꯁꯤ ꯊꯝꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯃꯦ ꯇꯣꯝꯕ ꯃꯁꯥꯗꯣ ꯅꯦꯕꯨꯗꯤ ꯇꯥꯏ ꯙꯅꯄꯇꯤꯒꯤ ꯐꯣꯟꯗꯣ ꯍꯦꯛ ꯊꯝꯈꯤꯕꯗ ꯑꯗꯨꯕꯨ ꯃꯥ ꯃꯤꯅꯝꯕꯗꯤ ꯉꯥꯡꯂꯕꯅꯤ ꯇꯉꯥꯏ ꯐꯗꯅ ꯉꯥꯡꯕꯅꯤ ꯇꯣꯝꯕꯗꯨ ꯃꯁꯥꯗꯣ ꯇꯧꯐꯝ ꯈꯪꯗꯦ ꯑꯃꯨꯛꯁꯨ ꯄꯥꯈꯠꯂꯦ ꯑꯃꯥꯏꯕ ꯃꯥꯡꯂꯦꯝ ꯑꯍꯤꯡ ꯕꯨꯠ ꯂꯤꯂꯤ ꯊꯦꯡꯅꯔꯨꯕꯗꯤ ꯅꯦꯠꯋꯥꯛ ꯃꯥꯡꯉꯤ ꯕꯨꯠ ꯂꯤꯂꯤꯅ ꯗꯞ ꯈꯔ ꯇꯧꯔꯝꯕꯗꯨꯅ ꯃꯀꯣꯛꯇꯨ ꯅꯣꯡꯃꯗꯣꯠ ꯑꯇꯤꯌꯥꯗ ꯁꯦꯇꯦꯂꯥꯏꯠꯅ ꯎꯡꯕꯗꯧꯅ ꯎꯡꯂꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯂꯩ ꯃꯥ ꯕꯨꯠ ꯂꯤꯂꯤꯅ ꯑꯣꯜꯂꯝꯕꯗꯨꯅ ꯇꯔꯪ ꯃꯂꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩ ꯗꯣꯖꯣꯅ ꯀꯟꯅ ꯁꯦꯟꯅꯔꯤ ꯃꯥꯡꯂꯦꯝꯕ ꯗꯣꯖꯣ ꯌꯦꯡꯅꯥꯏꯔꯦ ꯗꯣꯖꯣ ꯇꯣꯝꯕ ꯉꯁꯤ ꯁꯤꯕꯥꯇ꯭ꯔꯤ ꯅꯠꯇ꯭ꯔꯥ ꯗꯣꯖꯣꯅ ꯈꯨꯝꯃꯤ ꯅꯠꯇꯤꯌꯦ ꯑꯣꯖꯥ ꯍꯩꯠ ꯅꯆꯤꯟ ꯊꯤꯅꯨ ꯉꯁꯤ ꯁꯤꯕꯥꯇ꯭ꯔꯤꯅꯤ ꯅꯠꯇꯦꯃꯤ ꯑꯣꯖꯥ ꯍꯥꯏ ꯗꯣꯖꯣ ꯑꯩꯕꯨ ꯉꯥꯎꯕ ꯁꯦꯝꯅꯨ ꯗꯣꯖꯣ ꯅꯒꯨꯟ ꯈꯪꯉꯤ ꯑꯁꯤ ꯍꯥꯏꯔꯒ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯁꯒꯣꯜ ꯍꯤꯗꯥꯛꯇꯣ ꯃꯃꯤꯠꯇ ꯎꯔꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯁꯒꯣꯜ ꯍꯤꯗꯥꯛ ꯃꯅꯥꯗꯣ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯃꯅꯥ 6ꯃꯨꯛ ꯑꯁꯪꯕꯗꯣ ꯄꯠ ꯄꯠ ꯊꯠꯂꯒ ꯍꯤꯡꯅ ꯆꯥꯁꯤꯜꯂꯦ ꯉꯔꯥꯡꯗꯒꯤ ꯆꯦꯅꯦꯜ ꯃꯥꯡꯕꯒ ꯍꯧꯖꯤꯛ ꯁꯒꯣꯜ ꯍꯤꯗꯥꯛ ꯃꯅꯥꯁꯤꯡꯗꯣ ꯆꯥꯁꯤꯜꯂꯨꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯦꯠꯋꯥꯛ ꯑꯃ ꯑꯣꯏꯅ ꯁꯦꯝꯒꯠꯈ꯭ꯔꯦ ꯍꯦꯟꯅ ꯉꯥꯎꯈꯠꯂꯛꯄꯗꯧꯅ ꯇꯧꯏ ꯗꯣꯖꯣ ꯑꯃꯗꯤ ꯇꯣꯝꯕꯗꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯅꯨꯄꯤ ꯑꯣꯏꯅ ꯎꯔꯛꯏ ꯗꯣꯖꯣꯒꯤ ꯃꯤꯅꯣꯛ ꯇꯣꯝꯕꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯃꯥꯡꯂꯦꯝꯗꯤ ꯁꯒꯣꯜ ꯍꯤꯗꯥꯛ ꯃꯅꯥꯗꯣ ꯆꯥꯔꯨꯕꯗꯒꯤ ꯃꯥꯅ ꯄꯥꯝꯖꯕ ꯏꯟꯈꯠꯂꯛꯄꯤ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯎꯔꯛꯏ ꯗꯣꯖꯣꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯡꯂꯦꯝꯕꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯍꯥꯏ ꯃꯤꯠꯌꯦꯡꯗꯣ ꯃꯣꯟ ꯀꯌꯥꯅꯣ ꯊꯃꯣꯏꯁꯦ ꯂꯨꯝꯊꯔꯦꯍꯦ ꯗꯣꯖꯣꯅ ꯀꯩꯗꯧꯔꯒꯦ ꯑꯣꯖꯥ ꯇꯥꯕꯗ ꯍꯩꯅꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯃꯥꯡꯂꯦꯝꯕꯅ ꯍꯩꯅꯗꯕꯗꯣ ꯍꯩꯅꯧ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯈꯟꯖꯔꯛꯄ ꯑꯁꯤ ꯍꯥꯏꯔꯒ ꯗꯣꯖꯣꯒꯤ ꯈꯨꯠꯇꯣ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ ꯗꯣꯖꯣ ꯃꯥꯡꯂꯦꯝꯒꯤ ꯃꯇꯧꯗꯨꯗ ꯍꯩꯅꯗꯕ ꯐꯥꯎꯏ ꯗꯣꯖꯣꯅ ꯑꯣꯖꯥ ꯑꯩ ꯇ꯭ꯔꯥꯟꯁ ꯅꯠꯇꯤꯌꯦ ꯅꯨꯄꯥꯅꯤ ꯑꯣꯖꯥ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯔꯒꯦ ꯑꯣꯖꯥ ꯅꯪꯗꯤ ꯁꯨꯃꯇ꯭ꯌꯥꯏ ꯄꯨꯕꯤ ꯑꯞꯁꯔꯥꯒ ꯂꯩꯍꯧꯔꯦꯗ ꯅꯪꯅ ꯔꯦꯀꯣꯔꯗ ꯊꯨꯒꯥꯏꯈ꯭ꯔꯦ ꯅꯪꯒꯤ ꯃꯤꯁꯅꯥ ꯑꯅꯤꯗ ꯑꯩꯗꯤ ꯋꯥꯇꯔꯐꯣꯜꯁ ꯑꯣꯜꯂꯕꯅꯤ ꯄꯥꯊꯣꯛꯂꯕꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯗꯣꯖꯣ ꯃꯤꯍꯨꯜ ꯆꯣꯡꯊꯣꯛꯀꯦ ꯇꯧꯏ ꯇꯣꯝꯕꯅ ꯗꯣꯖꯣꯕꯨ ꯀꯧꯊꯣꯛꯂꯒ ꯇꯨꯃꯤꯟ ꯅꯥꯀꯣꯡꯗ ꯍꯥꯏ ꯗꯣꯖꯣ ꯑꯁꯤ ꯆꯦꯅꯦꯜ ꯃꯥꯡꯂꯕꯅꯤ ꯅꯪ ꯈꯪꯗ꯭ꯔꯥ ꯇꯨꯃꯤꯟ ꯂꯩꯌꯨ ꯗꯣꯖꯣꯅ ꯍꯣꯏꯅꯦ ꯑꯣꯖꯥ ꯁꯒꯣꯜ ꯍꯤꯗꯥꯛꯁꯨ ꯆꯥꯁꯤꯟꯕ ꯑꯣ ꯁꯣꯏꯗ꯭ꯔꯦꯗꯅ ꯃꯥꯡꯂꯦꯝꯕꯅ ꯑꯃꯨꯛ ꯊꯣꯝꯕꯗ ꯊꯣꯛ ꯑꯣꯟꯁꯤꯜꯂꯦ ꯍꯦꯜꯂꯣ ꯄ꯭ꯔꯤꯇꯤ ꯅꯪ ꯊꯤꯅ ꯍꯣꯡꯉꯝꯃꯤ ꯑꯩ ꯅꯪ ꯂꯧꯔꯒꯦ ꯅꯪ ꯌꯥꯔꯣꯗꯅ ꯇꯣꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯄ꯭ꯔꯤꯇꯤ ꯍꯥꯏꯗꯨꯗ ꯇꯣꯝꯕꯅ ꯑꯣꯖꯥ ꯑꯩꯗꯤ ꯇꯣꯝꯕꯅꯦ ꯄ꯭ꯔꯤꯇꯤ ꯅꯠꯇꯦ ꯃꯥꯡꯂꯦꯝꯅ ꯍꯩꯠ ꯅꯆꯤꯟ ꯊꯤꯅꯨ ꯅꯪ ꯄ꯭ꯔꯤꯇꯤꯅꯤ ꯄ꯭ꯔꯤꯇꯤ ꯑꯃꯁꯤꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯁ꯭ꯋꯤꯇꯤ ꯅꯪꯅ ꯄ꯭ꯔꯤꯇꯤ ꯑꯗꯨꯅ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯑꯅꯤ ꯆꯤꯔꯣꯜꯒ ꯇꯧꯅꯔꯤꯗꯣ ꯍꯥꯏ ꯁ꯭ꯋꯤꯇꯤ ꯍꯜꯂꯣ ꯄ꯭ꯔꯤꯇꯤ ꯇꯣꯝꯕ ꯑꯃꯗꯤ ꯗꯣꯖꯣ ꯃꯥꯡꯂꯦꯝꯅ ꯍꯥꯏꯔꯛꯄ ꯋꯥꯗꯣ ꯇꯥꯍꯩꯕ ꯉꯝꯗ꯭ꯔꯦ ꯍꯥꯏ ꯁ꯭ꯋꯤꯇꯤ ꯍꯜꯂꯣ ꯄ꯭ꯔꯤꯇꯤꯒ ꯍꯥꯏꯔꯛꯄꯗꯣ ꯌꯥꯝ ꯍꯩꯅꯗꯕ ꯇꯤꯜꯂꯥꯈꯨꯝꯕꯤ ꯆꯨꯕꯗꯧꯅ ꯇꯧꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯡꯂꯦꯝꯕꯒꯤ ꯁꯥꯒꯟꯗꯣ ꯅꯥꯝꯃ ꯅꯥꯝꯃ ꯄꯥꯏ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯃꯤ ꯑꯅꯤꯗꯨ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯃꯥꯏ ꯇꯧꯅꯤ ꯗꯣꯖꯣ ꯁꯤꯗꯤ ꯈꯪꯗ꯭ꯔꯦꯗ ꯑꯣꯖꯥ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯁꯨ ꯌꯥꯔꯣꯏ ꯅꯥꯄꯨꯁꯨ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯀꯤꯗꯨꯝ ꯀꯤꯔꯦ ꯏꯕꯥꯅꯤꯁꯨ ꯃꯥꯗꯧꯅ ꯆꯦꯅꯦꯜ ꯃꯥꯡꯂꯗꯤ ꯀꯝꯗꯧꯕ ꯑꯣꯖꯥ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯃꯇꯨꯡ ꯃꯅꯥꯎ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯔꯔꯣꯏꯁꯤ ꯏꯆꯦ ꯙꯅꯄꯇꯤꯗ ꯐꯖꯅ ꯍꯥꯏꯗꯣꯛꯈ꯭ꯔꯁꯤꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯅꯠꯇ꯭ꯔꯕꯗꯤ ꯑꯗꯨꯝ ꯏꯕꯥꯅꯤꯗ ꯆꯟꯅꯩꯅꯗꯨꯅ ꯂꯩꯔꯅꯤ ꯑꯩ ꯀꯣꯛꯀꯁꯦ ꯆꯥꯛꯑꯦ ꯇꯧꯔꯤꯁꯦ ꯈꯔ ꯐꯔꯛꯂꯒ ꯑꯣꯖꯥ ꯃꯥꯡꯂꯦꯝꯁꯦ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯈ꯭ꯔꯁꯤ ꯃꯁꯤꯒꯤ ꯐꯤꯔꯦꯞꯁꯤꯅꯕꯨ ꯐꯔꯅꯤ ꯑꯋꯣꯏꯕ ꯑꯁꯨꯝꯅꯅꯤꯗꯣ ꯋꯥ ꯈꯟꯅꯩ ꯁꯣꯝꯗꯅ ꯑꯌꯨꯛꯇꯨꯗ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯐꯝꯂꯒ
Sulosanadu nungmi tawduna lay karigumbada marak kappe masana tawrido uraga hena wawaibadu wai hawjikti ma tawfam khangde Sulosana noiriba fibamsida hawjikti Elizabethu ichenda chenare Elizabethu magi mama lairang loina duna lai lairang na hawjikte mu Dhanapatigi pukningbu themjil Elizabeth Sulosana gi kada changsillaga Sulosana bu themjil adubu themjillasu ifat fatte magi thokpama soingang mayam ngang dun le magi soingang du ngang batar thamoi kai Elizabeth khudak aduda amarda phone tawsil aduga video call tawro hai video call tawrage Elizabeth Sulosana gi oi phibam do mongonde yengal amar Sulosana gi oi phibam do ubada pungangai video call duda mayek sing nude hawjik Sulosana na tawrido mitta amubu maskara taptai ke sangjil jinbandana angang bulik me Sulosana kari hairake manengonda unasi hairpro pesap tawsina hairpraba lao ma unab saluse kadai da tharake mafam ai ma yam uningeba ai ma yaudradi hingba ngamdo mandre asi hairaga mamai mamittuda makke semi Elizabeth amarum da tumile magi matagduda kari hagadabano haifam kongde masada angau bidong na toba lichat dabana masada loinare heg yengbada mige mi manadabi psychology bisu male Elizabeth wahim ta haidana tumin tawfam khangdana le Elizabeth tumil leshin bama tawuraga hena wa fawe Sulosana ai keba loire moida chatlase mana mafam tharaktragana direct mem da changlaga ai wari du sanarugi mana kari harke Elizabeth Sulosana gi mongduda kari haigadabano haiba ma khangdinga yakti adubu reality haibisidi reality ni masana situation se handle tawjarasanu haibagi mongda Elizabeth swaide oiraroi madugi wado ma Delhi da chatki aina paw haiki bisu hoi mai haidana response ama fawa hek pirakte Elizabeth ki wadu tabda Sulosana thamoi masjid kya thokna kaire Elizabeth mingshel duda nungmi haifetang gengamdaga table da leiriba magi gari sodo tap launu par yam phing ka dugi mopal da thoke Elizabeth ki hoi mai hairamdana sodo lorga thoke baduda ma dingak chana dun yengduna le karimta wahayamta phawba haibana ngode Elizabeth ure da number si losing har call and census masida thorpa aphapatadi Suresh na pugadabne mana thon mangang sahi kya sumda sagalakpa relationship amabu kashu leitan hekta maram chadana thugai babra masidi masana thon jabane ai call thamagi video call se nangsu namin mang uraba natra Suresh ta call tawraga khara haibi asi haraga video call to loshile amar pakhat pasu sarang na basu pawi wahim ta paw haiba nangode Elizabeth call do thamkiba hankibane somdana garage tagi maki car do thodukla tarang mada tawduna Sulosana high speed ta thodukuna chathi pakhat poi lapoi nayakti charang na rurabasu Elizabeth magi gari do thauraga Sulosana gi tungyan tapna tanare Sulosana magi gari do Suresh gi thongan da khamlaga gate to hang to aibagi matago thong do kan thil ayuk tu da yungi kumnum suringe kanana thong hang to aiduna thilakpado tar duna tampa kanano haiduna gate to hang to pa Sulosana lepaga leram to ubda tampana Sulosana nang were changoi mungda Sulosana waim ta paw haide gate gi manungda changsile gate hin ba mokol ma tai haiduna tiglasu kana la ke haiduna magi ka de gi thorok la mangon gi siri duda kumtharak pada ngai afinga payoina saptra magaloina changsile Sulosana ligza gi manakta tawriba Sulosana gi matawduda karigumba fattaba thokdokara thoka driver gi
samin phaba ore tampa samin chi phanglabada magi tungyan tumna inare mara su lejidabi ligla gi manakta prap changsilagla sulosanana nangla ligla aisha ligla su tamna khumi mani kari takpi gadaba nang fuge na laibane asi harga sulosana khubak tuna ligla gi mamai du thage taw tanja sida tunglom dagi thangalakliba khudang do taplong na phai tamphan thado haibagi mongda munare tanja sida getlom dagi Elizabeth su chensilagla munari budu khame hawjikti megi yumduda kumai haibdo ore sulosana thado aigi khutse phajingenu ai mi thabak toge thado haibane Elizabeth karino nangna tori dubo sulo se to se nangna nungai tabadu fazana hairaga lore sulosana fazana haiba yadabagini aina khujawre se phajingenu haibane masigi kai khangdabi hawrupom khangdabi mi gyumda sedang busia phugi amta khutse pena ligla sulosana gi machindi hairik lo wai sing chi tabada thamoi kai mana kanada kari lalubugino haiba achobu wangma hangning bu faure ligla mitki pi thingba ngamdre mangondu da lebla susut kape bubu madi romeo su irang langba mokol ma tai haiduna senthore bubu machi ligla na kapado ubda sensit lagla kapagi maram hanglame bubu na machi na kapo uraga themjil romeo su ligla na kapa sumang machi duda mungnari budu ubda khamdoi sulosana makutlo masao phoibugum lakpugum tawre ligla phuge khamganu haibagi mongni tawribado hingchai tembe amagi saklondane lekai tanaba koilaw lawre masigi sedangbi mona sengaw lakpise asida halabadi ai pengadabani khamganu ibu iningdamalo amukta khutpena ai phugeba tampasu ngasai tagyawna tabani taba ngamdra male sauraktuna sulosana laktana ille sulosana tusunduna khurudu yesale Elizabeth na changsinduna sulosana bu kongkhale tampa naide ngasai degi tagyawna tabani mari makong samnadraba wa mayam ama ngangi sibu nangbu kari orige yumsige nangi kari hak laiduna liglabu saidang bi haibano nachindo phoyoru sulosana inama nang baki nachina khudimak mana thonba ngangi inama su mana maram moiraga puksil olabako tamphana kume yare sulosana liglaga nanga unaba sulaite karino nangna ngangi singdo ngangba matamda khantharaga ngang Elizabeth yaushile Elizabeth inama na khangdaba wa mayam ama laikre sida khangaroi namadi farene aina khangdaba wa mayam ama lai haiba ai sana yare adubu masida ligla chenabagi mabu masida pusilaktuna mabu yahanbagi thabakti tawganu inama masida ma kan thokpadi yar hawrapam moiriba achobu maramdi mahakni tamphana makhata na khumi Elizabeth ai leiringaida aikhoi ligla pusilakpa yaro nakhoigi marakta yasinaba thodok thoklaga maral khudima mangonda langsinbadi yaro phai adubudi ngasidi isingga thawga punchinnaba se isingna ising thawna thaw khaidoknaba tabaneba Elizabeth asi harga danapati da phone toy suresoi da law haiduna minute tara lerga danapati su sumang du da lebler lakpaga danapati na ligla thire kadai da chatkre lamja sara horpum khangdabido maduna maram moiraga ai isa ki punchi kangkhong chai le tawrise asi harga perprop changsilagla machana tawbodong mamasu khudha na yaudu ligla gi manakta perprop changsilagla phudu ki taw adu tampha amadi romi changsilagla mayoge haujikti mokhoi machin awai kum tongnare kaino ne mamasu masa dongna lakpaga khudekta hana yaurisibo tampha ichina ne yauningdana yaubunate matang yadabagi
yaw hai bidni bema matang ni ada bagi hai sibu karino nanaudi wakhal ta bangam dreje kadai de gitar ni pungpung he pangsin krab natro iche karino pangsil sina kochi ko trasu adum hayu aikhoi masen hanasu ngai sen oine si aigi chanu pisulo se noigi nanaw pada thajabai duna ya nakrabani madu kawrabro Romeo skume kaudi chema karigi kauduino nangna kaudrasu nakhoigi nanaw padi kawre ne kamdau sige haina kiba wafam ama leibado madu ningsinganaba lakpani aigi se isigi wasidi kadai duna machatkhre masida aikhoi liglana yaurusina karino Danapati na kume mayekta ngangba pamlabanina mayekta ngangba taredana hujikti saidang bisigi maramdagi nangi nanaw pana isa nupise hujikti miraire ikaiba pire masi khudingmakse horpum khangdabisina thonba ngangni tamphana mukumle iche tabadana kongi taba maram chadana badanam tawbinu machandawna loinaribani limitta Amarumda aikhoi Suresh ka Sulosana gi marakta leinariba marisi gi maramda khanglabasu makhoina saunaba aikhoi di khangde masida aikhoi ligla chenapam sutokte hoi miyoi bane aikhoi se saunadaba khanadaba ngamde masida ligla na maram moraga makhoi gi marida mai chatlibani haibadi langani is kankhaliro misang changiro haurakphum khangdabisigi angang bu kurau dine lai de katabani naton chabina gulab sabe yaroine inaw bema maral sulai leitaba mida maral thangjillaga nakhoi gi kanaba oijabana kari Danapati yam saw o mi masak yam khangdre dana noibu nabi maina mating pangduna lakhiba natro lak pubado aina puhanba mi masak khangdre na ha lak ta pubado aikhoi su matam chana sendoi selab yauna singjaki masida adumu kusal leibana karigi Romeo sukume isi moina aikhoi imungi jiraba tanja kayada mating budi pangbi aikhoi su khangi Danapati na haima aidi tawbimal khangdaba hauna khangdaba oina urure kaidawni nangi nupi se warau Romeo hauna lochat thakchi kachi khangde tampha sukume iche ma onsin duna hui angau budungna sikkan habega wakhaludi to aikhoi di iche mo hoi taibungo hoisu leibak masa tabra khanmani ngai sen oigi khallubani adubu ngasi gi thongdoksina kanano haibase mayek sengna khangle nanaupa sak phajabadugi maral kupsinnabu hotnabada aikhoi se leibak masa tadaboina urabro haise ahal laman warak pinaba leitabana ngantana kaina khrabanina warak tabagi ahal laman pandaba imung ama oibagi sajat lichato mapal thoklene nakhoi gi mungsa Romeo su sawgale ngasai dagi tagyawna tabani angang musen chawnaraga aikhoi do onsin birai sibu hemandrane khondo wangkhalakanu tapthau Romeo khon wanglaga asumba sakpadi yaroi tampha nairi iche ma inau pa ka su yanadre harabanina yanadaba iche ma yanadaba haibedo mayek ama sengalasi nacha nupi se aikhoi sida mawoi pakseraroi kanadano laibag yangoro tampha asawbo pumba haithadu nairakpane Danapati namu yumda lamja sara ama thamjillaga maikhum amagi marumda kumai sanaba ngambi nakhoida isa se thajararoi is noina namo oiba pamdabagum noike nanaw padusu isa ya oiba pamjadre phare aduna bu kele Danapati mi masak khangdaba lamja sara masimnina lamja sara masem kankhatnaraba natro Romeo na ichema get somda lei satpiro yare ahal lama leitrasu taksi lilang kai fadana panba yum amani lengthokpiro chema aikhoi noige sanga tawbusu pamdre o chatlo haiduna nachinduna tanba ngamlabaniba phai yengba taredana aikoina
ꯀꯩꯗꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯔꯣꯃꯤꯌꯣ ꯈꯨꯝꯃꯦ ꯀꯅꯥꯗꯅꯣ ꯑꯀꯟ ꯑꯔꯤꯡꯗꯣ ꯁꯤꯡꯂꯨꯔꯣ ꯏꯆꯦꯃ ꯃꯔꯛꯁꯤꯗ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯛꯂꯦ ꯁꯨꯂꯣꯆꯅꯥꯅ ꯏꯃꯥ ꯑꯩ ꯁꯤꯗ ꯂꯩꯍꯧꯔꯒꯦ ꯑꯩ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤ ꯏꯃꯥ ꯏꯃꯥ ꯑꯩꯕꯨ ꯊꯝꯕꯤꯔꯝꯃꯣ ꯏꯃꯥ ꯙꯅꯄꯇꯤ ꯍꯩ ꯅꯃꯥꯏꯗꯣ ꯀꯗꯥꯏꯗ ꯄꯥꯟꯒꯦ ꯃꯤꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔ ꯐꯥꯎ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯜꯂꯒ ꯂꯩꯕ ꯍꯧꯅꯗꯦ ꯁ꯭ꯋꯥꯏꯁꯤꯗ ꯆꯠꯂꯧꯔꯁꯤ ꯂꯥꯛꯑꯣ ꯙꯅꯄꯇꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯍꯨꯗꯥꯡꯗꯣ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤ ꯏꯂꯤꯖꯥꯕꯦꯠꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤ ꯂꯤꯛꯂꯥꯕꯨ ꯔꯣꯃꯤꯌꯣ ꯇꯝꯐꯥꯅ ꯊꯦꯝꯖꯤꯜꯂꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ ꯂꯤꯛꯂꯥ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯦ ꯔꯣꯃꯤꯌꯣꯅ ꯑꯃꯔꯕꯨ ꯌꯨꯝꯁꯤꯗ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯏ ꯑꯃꯔ ꯍꯦꯛ ꯂꯥꯛꯄꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯃꯔꯅ ꯁꯨꯔꯦꯁ ꯑꯃꯗꯤ ꯁꯨꯂꯣꯆꯅꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯄꯨꯝꯕꯜꯂꯤ ꯆꯠꯂꯝꯗꯥꯏꯗ ꯀꯥꯏꯅꯔꯁꯦ ꯍꯥꯏꯔꯝꯕ ꯃꯈꯣꯏꯅꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗ ꯁꯨꯂꯣꯆꯅꯥꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯤꯛꯂꯥꯗ ꯇꯥꯏꯁꯤꯟꯕꯁꯤꯡꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯂꯤꯔꯤ ꯑꯃꯔꯣꯝꯗ ꯔꯣꯃꯤꯌꯣꯅ ꯑꯃꯔꯗꯁꯨ ꯉꯁꯤ ꯑꯌꯨꯛꯀꯤ ꯂꯟꯖꯥꯎꯗꯨꯒꯤ ꯃꯔꯝꯗ ꯂꯤꯔꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯈꯧꯇꯞ ꯆꯥꯏ ꯔꯣꯃꯤꯌꯣꯅ ꯍꯥꯏꯔꯦ ꯌꯦꯡꯉꯣꯏ ꯑꯃꯔ ꯅꯪ ꯋꯥꯐꯝꯁꯤ ꯁꯨꯔꯦꯁꯇꯗꯤ ꯍꯥꯏꯒꯅꯨ ꯃꯥꯅ ꯇꯥꯔꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯕꯨ ꯑꯦꯅꯤꯋꯦ ꯋꯥ ꯑꯃꯗꯤ ꯇꯞꯍꯧꯔꯦ ꯄꯥꯝꯗ꯭ꯔꯦꯗ ꯑꯩꯗꯤ ꯏꯅꯥꯎꯄꯤꯒ ꯑꯣꯏꯕ ꯁꯨꯂꯣꯆꯅꯥꯗꯣ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤ ꯊꯣꯛꯀꯦ ꯍꯥꯏꯕꯗꯣ ꯇꯪ ꯇꯥꯕꯤ ꯑꯃꯈꯛ ꯈꯪꯒꯦ ꯍꯥꯏꯕꯒꯤ ꯅꯪꯕꯨ ꯀꯧꯕꯅꯤ ꯑꯃꯔꯅ ꯍꯣꯏ ꯇꯥꯆꯧ ꯑꯩꯁꯨ ꯍꯥꯏꯔꯣꯏꯗ ꯑꯃꯔꯁꯨ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯩꯗꯧꯕ ꯌꯥꯕ ꯈꯟꯅꯔꯝꯃꯤ ꯁꯣꯝꯗꯅ ꯑꯌꯨꯛꯁꯤꯗ ꯑꯃꯨꯛ ꯙꯅꯄꯇꯤꯒꯤ ꯏꯃꯨꯡꯗ ꯂꯥꯛꯑꯅꯤ ꯁꯨꯂꯣꯆꯅꯥ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯇꯣꯏꯂꯦꯠꯇ ꯆꯦꯟꯁꯤꯟꯈꯤ ꯑꯗꯨꯒ ꯕꯥꯠꯔꯨꯝꯗꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤ ꯃꯄꯥꯟꯗꯒꯤ ꯏꯂꯤꯖꯥꯕꯦꯠ ꯑꯃꯗꯤ ꯙꯅꯄꯇꯤꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯤ ꯁꯨꯂꯣ ꯁꯨꯂꯣ ꯁꯦ ꯊꯣꯡ ꯆꯥꯡꯗꯣ ꯁꯨꯂꯣ ꯁꯨꯂꯣ ꯀꯧꯕ ꯂꯝꯒ ꯇꯥꯗꯅ ꯑꯗꯨꯃꯛ ꯁꯨꯂꯣꯆꯅꯥ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯗꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯇꯨꯅ ꯂꯩ ꯙꯅꯄꯇꯤꯅ ꯏꯃꯥꯒꯤ ꯕꯦꯝꯃ ꯊꯣꯡ ꯍꯥꯡꯇꯣ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯃꯅꯨꯡꯗꯨꯗ ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣꯏꯂꯤꯖꯥꯕꯦꯠꯅꯁꯨ ꯁꯨꯂꯣ ꯁꯦ ꯊꯣꯡ ꯁꯥꯡꯗꯣꯛꯑꯣ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯈꯣꯏꯁꯨ ꯐꯥꯎꯏ ꯃꯅꯨꯡꯗꯒꯤ ꯁꯨꯂꯣꯆꯅꯥꯅ ꯂꯥꯎꯔꯦ ꯑꯩꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯃꯤ ꯑꯃꯠꯇꯅ ꯅꯠꯇꯦ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯨꯒꯥꯏꯕꯅꯦ ꯃꯩ ꯆꯠꯂꯕ ꯃꯔꯤ ꯑꯃꯕꯨ ꯐꯣꯠꯆꯤꯟꯒꯗ꯭ꯔꯥ ꯇꯥꯏꯁꯤꯟꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯍꯦꯟꯅ ꯃꯩ ꯆꯠꯅꯕ ꯅꯈꯣꯏꯅ ꯍꯣꯠꯅꯕꯅꯤ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯋꯥꯅ ꯁꯦꯝꯒꯠꯆꯕ ꯃꯔꯤ ꯑꯃꯕꯨ ꯃꯤꯀꯨꯞ ꯑꯃꯗ ꯀꯥꯏꯕ ꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ ꯍꯧꯅꯕ ꯃꯆꯠ ꯑꯁꯤꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯃꯥꯒꯤꯗꯃꯛ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ ꯃꯥ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ ꯃꯥꯅ ꯃꯤꯔꯥꯏꯔꯕ ꯄꯨꯟꯁꯤꯁꯦ ꯍꯤꯡꯂꯨꯗꯅ ꯀꯩꯗꯧꯗꯣꯏꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯕꯥꯠꯔꯨꯝ ꯃꯅꯨꯡꯗꯨꯗ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯦ ꯀꯞꯈꯩ ꯀꯞꯂꯝꯂꯒ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨꯅ ꯕꯥꯠꯔꯨꯝ ꯃꯅꯨꯡꯗ ꯂꯩꯕ ꯐꯤꯅꯥꯏꯜ ꯕꯣꯇꯜꯗꯣ ꯃꯃꯤꯠꯇꯨꯅ ꯎꯔꯦ ꯙꯅꯄꯇꯤꯅ ꯁꯣꯝꯗꯅ ꯀꯟꯅ ꯂꯥꯎꯔꯦ ꯏꯆꯥꯒꯤ ꯀꯔꯤ ꯋꯥꯠꯅꯤ ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯅꯨꯄꯥꯕꯨ ꯃꯥ ꯃꯊꯟꯇꯔꯥ ꯃꯅꯤꯄꯨꯔꯁꯤꯗ ꯑꯐꯕ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩ ꯅꯣꯏ ꯄꯥꯕꯨꯡ ꯗꯦꯜꯂꯤꯗ ꯆꯪꯈꯤꯕꯗꯣ ꯊꯣꯛꯇ ꯊꯣꯛꯂꯛꯈꯤꯁꯤꯅꯨ ꯏꯃꯥ ꯇꯧꯒꯦꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯙꯅꯄꯇꯤꯁꯨ ꯀꯞꯂꯦ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯞꯂꯝꯕꯗꯒꯤ ꯀꯅꯥꯅꯣ ꯇꯥꯛꯂꯒ ꯊꯣꯡꯁꯤ ꯅꯝꯈꯥꯏꯗꯨꯅ ꯍꯥꯡꯇꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯪꯅꯕ ꯌꯨꯝ ꯂꯣꯟꯅꯕꯒꯤꯗꯏꯂꯤꯖꯥꯕꯦꯠꯇ ꯁꯤꯟꯅꯔꯝꯂꯒ ꯆꯦꯟꯈꯤꯏꯂꯤꯖꯥꯕꯦꯠꯅꯁꯨ ꯀꯞꯇꯨꯅ ꯂꯥꯎꯔꯤ ꯁꯨꯂꯣꯆꯅꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯊꯣꯡ ꯂꯣꯟꯁꯤꯟꯕ ꯐꯠꯇꯦ ꯅꯪꯒꯤꯗꯃꯛ ꯅꯃꯥꯟꯅꯕꯤ ꯑꯩ ꯑꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯁꯨꯂꯣꯆꯅꯥ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯀꯅꯥꯒꯤ ꯋꯥꯁꯨ ꯆꯪꯗꯦ ꯁꯨꯂꯣꯆꯅꯥꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯐꯤꯅꯥꯏꯜ ꯕꯣꯇꯜꯗꯣ ꯀꯗꯣꯝꯗꯒꯤ ꯈꯜꯂꯛꯄ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯐꯤꯅꯥꯏꯜ ꯕꯣꯇꯜꯗꯣ ꯃꯈꯨꯝ ꯍꯥꯡꯇꯣꯛꯇꯨꯅ ꯊꯛꯏ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯈꯧꯔꯤ ꯆꯔꯝꯗꯨ ꯄꯥꯏ ꯑꯣꯕ ꯍꯧꯔꯛꯏ ꯕꯥꯠꯔꯨꯝ ꯃꯅꯨꯡꯗꯒꯤ ꯑꯣꯕ ꯃꯥꯟꯕꯒꯤ ꯃꯈꯣꯜꯗꯣ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯏꯂꯤꯖꯥꯕꯦꯠ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯁꯃꯤꯟ ꯐꯪꯂꯦ ꯁꯃꯤꯟ ꯍꯦꯛ ꯐꯪꯕꯒ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯎꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯈꯔ ꯙꯅꯄꯇꯤꯒ ꯂꯣꯏꯅꯅ ꯆꯪꯂꯛꯂꯒ ꯕꯥꯠꯔꯨꯝꯒꯤ ꯊꯣꯡꯗꯣ ꯅꯝꯈꯥꯏꯗꯨꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯍꯥꯡꯗꯣꯛꯂꯦ ꯐꯤꯅꯥꯏꯜ ꯊꯛꯂꯨꯕꯒꯤ ꯐꯤꯕꯝ ꯑꯃ ꯁꯣꯛꯀꯩ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯁꯨꯂꯣꯆꯅꯥꯗꯤ ꯙꯅꯄꯇꯤꯅ
इमागी बेमा इमादी मांगजरेदना असी है मचानुपी कोंदुना कपे इलिजाबेन मिहुल लेब्रा हाइदुन खुदांगदो ताप लाउना पाए मिहुल फाउदी ले खुदगदुदा गाड़ीदा हपकलगा हॉस्पिटल पुखले दनपति हिंगने हिंगना कपे इमागी बेमा पंगीदको नंगना पंगबसे नंगदौना पंगबा कदाइदा लेरमदोइनो करिसु लेतब नुपा अमगिदम नंग नसागी पुंसिबु मांगनबा सिल्लिबनेबा इलिजाबेन थेमजिले दनपतिबु खुदिमक्से सुरेश होगी इमुंग मनुंग थोअनबने दनपति नायरे फिबम सियोरदी आई तुमिन्ना लेररो इचाबु मथंत सिनबा मखोइना सिनबने ममा मोइना मचागिदम आई लमन खुंगनिए इलिजाबेन खुंगदबनी करिगी खुमोय मखोइबु लेमना तोइदबने दनपतिसु लमजा सरा सिंगदुना इचाबु मांगनबा सिनबने असी हारगा हिंगनेंगना कपला दनपति दिल्लीदा बिजनेस की दमक लाइखिबा मागी मपुरोइबा सेकरदा फोन तौरगा मचागी ओइरबा फिबमदु तमे हयेंगमा दिल्लीदगी इम्फालदा थोलकलकायदुन पाउदमे मचाना फिनाल थाए ताबदा सेकरसु लैताफम खंगद्रे मागी नुपीना थोखिबा तौदोकसिंगदुगी मरमदा सिटनाना लेरमे सेकरना हारे मी मसक खंगदबा मीदी ममित्तुदा खुदोमिना थिल्लगा ताकदबने दनपति नखुमे मोई पाबुंग हयेंगे नुमित्ता थोपिरो नचासे अमुक्तदी येंगुला नाकल अमदना लुना तिनबी ममानबीना ओंथोकपा फिबम अमदा हॉस्पिटल तादुना लेबदो उरगा पेंदबा निंगमदबना हेमनखिदुना कॉल तव इलिजाबेन पौथांग अमुक तौद्रसु डायरेक्ट हेक्ता सुरेशता फोन दो अहमददी पायरक्ते अदुबु हंजिन हंजिन अहुमला मरीरक खिंजेलकपदुददी फोन अदु पायखले फोन अदु हे पायखतपगा अनिदो वारी साने हेलो याम चिनब्रो अहुमला मरीरक फोन तौबबु पायहेक पायखलक्त्रिसिबु अइसु क्लास लोइदा गाइरि कैंटीनदा इमानबसिंगा फमिन्नबने कॉलसु साइलेंट थमना फोन लाकपतादुना तौबने ओ अइदी अइंगोंदा फाउ एवॉइड तौनिबा फावरब्रा खल्लुरबने अदुबु एनीवे अइ नंगोंदा पाउ अमा तमनिंगदुना फोन तौरकपने तंगाइ फदने करी पाउनो हाइरदुना दुदे असी हेक हाइबगा ngasi thokliba thokdog amadi hojik sulochana hospital da taduna leiba phibam dugi maram da hairame sulochana gi wari tabada phone paiba suresh pasado ningkok lawa wahimta haiba ngamde suresh second kra tumil lei sulur madam asing kiro aisa Elizabeth na sound phagiro thajadra amarda ngo anido makhata na wari sane Elizabeth masu magi life attempt tawbududi lalidana masi khudi maksidi nang na thonba silamba ngaktani nang ni su sagatpane complicated ohenbane ngasi mana thangiba khongthang lawriba phire nangi yakaing laga ngaktani aina aingonda blame tawphum thokte mak masana psycho leibidong na tawrga kari gi blame tawroi khudi maksigi हौरफम मरुदी नंगननी नंगना थाकपा लांगनी आइदी हाना सुहाय खदुनी नखोयनी वखल तामिनो समथोकनो अदुबु नंगना याखिदे माना ngasi साइको सुरिसिसु नंगी नुक्सिबना मरम ओइरगने करंब नुपीना असुकुइने नुक्सिनरलगा इराय लाइना काइनरसे यारगा हेक्ता हराव हरावना काइनरसे यारकद्रो खल्लो नंगसोमुक्ता ngasi sulusanabu suicide tongnaba itil polibasu nangnani nangna Elizabeth ai kai haigadabano aisu khangdre adubu aina mongonda akanbo hayamta haikidabara khalle kainara siaiba nangi waidu magi mafamdadi nuclear bomb dongna mayai kalle thamoigi uri upal phukraba mana karigidi khantaba ngamba wakhalna khoiding khoirang salaoi Elizabeth
Sibu aigi ra loiradro nang nara laiba misak amani haibada nasana yaba ngamjadriduna nang nasaki ego dunani adubu overall yengbada nang nasagi nara le madu nang nasana confess to Elizabeth nangi wai singchidi hemandra aina kadai phawba kayam langi aise madudi aingonda hangakanu nang nasana khangjagadabani fare aigidi haifam tokpa haire thoiba thokdok pumba imung manu humna loina khangi Sulosanagi mama mapana nangonda kaidorpa nang sungairo asi haramlaga yam kang phone adu thame canteen da saadu thakuna leramba Suresh mana pamjaba saadu thakpa changkhidra wang lisingna uru kolu manungda sapkharege matago lesilakle Elizabeth phone hek thamkibaga ikan kanada namu amar phone toksile Hello Amarna call hek torbaga phone du paikhale ani do awai khum tongne Bye Amar aina tariba pause sumlabra Elizabeth na hairambane khangpre khangya Amar man haidringi haigi khanbu khudimuk hairakpasidadi asambida Elizabeth palakpaduda irairaina khangye hujikti pause tamdrasu loina khangi tare haiba Amarsu ithak thakatna khumi hoi sumi Elizabeth na hari singdo aingonda mangjungnana pause khangalaktriba karigina Amar Bye karino aina haiduse aina nangonda hana su haikhraduni Sulosanada san samabiu pesap to tungda akai belakane haikhraduni masida baina yazadabani wakhal chanar tabsibu kayam kairge madu aige pamani nungsinaba khudimak thungnagane abisu leite aina hanba sunate masidi bai aidi tawsinaba thawiki oiridaba thabak amada matam manganbado pamdabadagi tangai fadana haibane amuksu masidi haifam tokprana khale adubu nangna maram oirga imung ani yengthinanabagi maram oiredo bai luhonglaba matung hayengwai aige laminagadabdo Sulosanane aikhoi tamo itai moiga leiminaroi karamna wakhal tinadabani punchi khongchat amagi chaminagane khangdreda bai aisu sigi matangse yaushiladi fare aisu phone thamlage kona mu kwari sanarse hoi asumda wa makha tanadra somdana kamdori numisimagi numidangse ligla magi kada hingningna kappe ligla na kappado tamphana themjile anido awai khum tawne ligla se kapkanu se inama aidi haukiba punsigi warisu kaure isagi hauropamsu aise yumsida saidangbira natte ligla adumna haigano karigi nangna saidangbi oigani inama aina bafamsida leibese yam yetlabra kanani ye haibano yetiye inama ngasi thokliba thawduksigi hauropam marudi aina maram odaga luna sahi kayade loinaraklaba imung anigi marisu talalabra inama ligla se to se nangna mari mukhong samnadaba wa mayam mangang sibu nangi nara lete thokliba thawdok singsida aidi mitopne lamlan bini nama aigi mafam ama nakhoina pibibasina ayatpa piboina thoklabra inamagi ligla kanana nangbu mitopni lamlan bini hairino miyoi babu I mari ngaktana mari ro igi mari khaktana mari nate nangsu inamagi irem khakni khallibani inama inamagi ligla se kapkanu yengoi nangi haukiba punsina punsi oikhrasu tungda lakadaba nangi punsigi thawdoksingda inamasu leiri mayuk yanaba aikhoi ama isau sauna leiringe kananasu
नंगी लाक्सबा मतिक नते इनमा अइदी हौरपुम खंगदबी सागै सलाइ लेतबिनी इनमना मफम मसु पिबिरे इमुंगसिना इबु इकाइ कुमनबसु अदुबु इनमा अइना मरम ओइरगा हयेंवाइ तुम कोइबा फावबा यकाइ थिंगाइबगे मसक ओइदोबु ओइरदि अइ युमसि थादोक्तुना सत्खरगे इनमा नंगी वाइदो हेमल लिगला करिगी नंगना अखोई ख्वाइबु थादोक्तुना चत्तोइनो नंग इनमबु नुक्सिद्रबो फरे आई नुक्सिद्रसु मसीनी हाइदुना ओइनजरिबा मनी मतु बुबुबुदि नंग मिराइबा ngamladra हायो नंग मनी मतुबु थादोक्तुना चत्पा ngamladra मनी मतुम पलकपदुदा अमुकेना लिगलादो हिंगनिंगने कपे लिगलाना इनमा आई मनी मतुम बुबुबु थादोक्तुना चत्पा ngamlo इनमा असुमना नुमिदांगदो तांगलौलोइने थेंजिलगलबो मतमदुदा इमुंगदुदा लेरिबा मिपुं खुदिमा तुमनाख्रे लिगलासु अहिंग मिकप थोक्तना तुमले पुंग बारो खरा हेलकपदाइदा बुदलिगी थवाइने लिगलागी हक्चांगदगी थोरकले बुदलिगी थवाइने मपालदा थोरकले युमदुदगी अदुगा मची मदा लेपलगले ngасai थोखिबा लंजाव मदगी तादबा थौदोक्सिंगदो अमुक नौनना मागी पावर सिजनदुने रिविन तौदुने येंगी हंगतना ताई थोखिबा थौदोक्सिंगदो मदु येंगदु तारुगा मथंता फिरेब अमा लौरी बुदलिलिना अई कैदौनी युमसिगी मियोइसिंगसिनदि लिगलाम मचा मनाव ओइने ओइ मसीदा करमना लिगलाब ओइने लेतनबा सिनगने अमरोमदा मादी अइना हाना थिंगनद्रिङैदगी हौनी युमसिदा मसी लेंगदना लेरमलबने इलिजाबेथ अमदी सुलोचना होइनमु महोंदा करी तौरपा मसीसु खंदबा यादबने अदुबु मखोइने फत्तबा थबक फना तौरकलबसु खुदिमकसे अइना ओइना लांथेंगनगे खले तुंग कोइबा फावबा अइगी थवाइना लेरिङै लिगलागिदमु लेपकने होय फत्तबा मखोइने लिगलागी अमदी इमुंगसिगी मायोक्ता कैदौरपा येंबा ताबने मखोइगी मायोक्ता अइना लेपकने लिली अइना लेरिङैदा लिगलाना कैदौनंगदा अवाफमदा तारा अमरोमदा लिगलागी इमुंग मनु सागै नातैसिंगसिदि अमतदि लाक्थबसिना मपुंग हेक फाबगा अइना मतम चारे खनबगा मतांगदुदा मागी मांगख्रबा मेमोरी पुंबा हंजिलहल्लगा मागी युमदा थिनगने मतम सि फावबदि अइसु खांगलगे असि हायरगा बुदलिली अहांगबा मालंगदुदा मांगखि सोमदना दनपतिना अहिंगदुदा हॉस्पिटल लेना मचानुपी छंगिने हाइदुना मिकु अमा फाव तुमथदे ngasi मचानुपीना वाखल तादुना बेड मथक्ता लेबसि उरगा साथीना निंगमदबा मदि फावरे दनपतिना लाक्सैदा खजिक्तदा मखोइना इगी चाबो मिरोल थुंगदबिसिगी हक्तक्ता अइना निकलिबा खुनेकसिंगसिजु मंगम सानद्राइबा अइ खंगी करिगुम्बा मंगम सालमलबदि अइगी इचाना ngasi ओइरबे फिबमसिबु ओइरमखिद्रा ओइरमलोय अइना तौरुबा थबक खुदिमा गंधारीना महादेवदा सनाग लेहाव कत्पगुम थोक्लबको अरेमबदा तारबा अइगी थमोइदा ओमचाकनना फावरिबा लमन खुमनिंगबगी इथिलसे करमना कोकनी अइ तुमिन लैबा यादे असि हायरगा मचिंदा मुरुम सोन हंगतंदा कॉरिडोरदुदा चले चटके चलगा मागी मोबाइल दु देंगगा कांटेक्ट अमा थीरगा अहिंगदुदा नंबर दो डायल तौसिल फोन दो पाइकले अनिदो अवाई खुम तोंगे मैडम करी लेरे असुक थेंगना जॉन थबक अमा लेरेने लानबी बगी थबकला नत्रदी
ꯅꯪꯒꯤ ꯃꯦꯗꯥꯝꯗꯤ ꯃꯔꯝ ꯆꯥꯗꯅ ꯑꯍꯤꯡꯁꯤꯗ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯂꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯁꯨ ꯃꯦꯗꯥꯝꯒꯤ ꯃꯒꯨꯟ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯆꯞ ꯆꯥꯅ ꯈꯪꯉꯤꯗ ꯑꯩꯅꯁꯨ ꯅꯪꯕꯨ ꯊꯥꯖꯕꯒꯤꯅꯤ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯑꯀꯨꯞꯄ ꯗꯤꯇꯦꯜꯗꯣ ꯐꯣꯟꯗ ꯊꯥꯕꯤꯔꯣ ꯃꯤꯁꯛꯇꯨꯒꯤ ꯍꯌꯦꯡꯃꯛ ꯄꯥꯡꯊꯣꯛꯆꯧ ꯍꯥꯏꯔꯁꯨ ꯄꯥꯡꯊꯣꯛꯀꯦ ꯍꯣꯏ ꯍꯌꯦꯡꯃꯛ ꯄꯥꯡꯊꯣꯛ ꯀꯣꯜ ꯕꯦꯜꯇ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯍꯥꯠꯂꯨ ꯃꯦꯗꯥꯝ ꯍꯥꯟꯅꯒꯤ ꯔꯦꯠꯇꯨꯗꯒꯤ ꯈꯔꯗꯤ ꯍꯦꯟꯒꯠꯂꯨ ꯍꯣꯏꯅꯦ ꯑꯩ ꯍꯥꯞꯀꯦ ꯊꯕꯛꯇꯨꯗ ꯃꯥꯏ ꯄꯥꯜꯂꯨ ꯑꯩꯒꯤ ꯏꯅꯥꯁꯤꯗ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯍꯜꯂꯨ ꯄꯥꯎꯗꯣ ꯇꯥꯅꯤꯡꯕꯅ ꯈꯣꯏꯔꯥꯡꯂꯕꯅꯤ ꯌꯥꯔꯦ ꯈꯣꯏꯔꯥꯡꯂꯕꯅꯤꯅ ꯈꯣꯏꯔꯥꯡꯕꯗꯨ ꯐꯅꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯍꯜꯂꯒꯦ ꯃꯦꯗꯥꯝ ꯑꯁꯤ ꯍꯥꯏꯔꯒ ꯖꯣꯟ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ ꯙꯅꯄꯇꯤꯅ ꯅꯣꯛꯂꯒ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯈꯥ ꯇꯥꯅꯕ ꯆꯤꯡꯊꯅꯕ ꯍꯣꯠꯅꯔꯕꯗꯤ ꯅꯈꯣꯏꯁꯨ ꯋꯥꯖꯕ ꯇꯥꯕ ꯙꯅꯄꯇꯤ ꯀꯣꯔꯤꯗꯣꯔꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯝꯕꯗꯒꯤ ICU ꯂꯩꯕ ꯑꯗꯣꯝꯗ ꯆꯠꯈꯤ ꯇꯟꯖꯥꯗꯨꯗ ꯕꯨꯠ ꯂꯤꯂꯤ ꯐꯛꯂꯥꯡꯗꯨꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯐꯥꯎꯗꯣꯔꯛꯏ ꯃꯥꯗꯤ ꯉꯁꯥꯏꯗꯒꯤ ꯂꯨꯝꯗꯨꯅ ꯇꯥꯗꯨꯅ ꯂꯩ ꯃꯤꯁꯤꯡꯅ ꯆꯤꯡꯕꯤ ꯕꯨꯠ IQ ꯋꯥꯡꯕꯤ ꯕꯨꯠ ꯑꯣꯏꯕꯅ ꯇꯟꯖꯥ ꯃꯦꯟꯖꯥ ꯑꯣꯏꯔꯛꯄ ꯌꯥꯕ ꯊꯧꯗꯣꯛꯁꯤꯡ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯈꯪꯏ ꯑꯗꯨꯅ ꯃꯥ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯂꯩꯕꯤ ꯑꯣꯏꯕꯅ ꯀꯩꯗꯧꯕ ꯌꯥꯕ ꯈꯜꯂꯤ ꯕꯨꯠ ꯂꯤꯂꯤꯅ ꯑꯣ ꯃꯤꯁꯤꯡꯁꯦ ꯐꯔꯔꯣꯏ ꯍꯥꯏꯔꯗꯤ ꯃꯅꯨꯡ ꯍꯨꯟꯅ ꯐꯠꯇꯕ ꯑꯣꯏꯔꯦ ꯐꯔꯦ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯩꯁꯨ ꯂꯤꯛꯂꯥꯒꯤ ꯍꯛꯆꯥꯡꯗ ꯂꯩꯗꯨꯅ ꯃꯤꯀꯨꯞ ꯅꯥꯎꯝꯁꯤꯡꯅ ꯃꯤꯐꯠꯇꯁꯤꯡꯁꯦ ꯉꯥꯛꯊꯣꯛꯅꯕ ꯂꯩꯔꯒꯦ ꯇꯧꯕꯇꯕꯨ ꯑꯩꯅ ꯍꯌꯦꯡ ꯊꯕꯛ ꯑꯃꯗꯤ ꯇꯧꯒꯦ ꯈꯜꯂꯤ ꯃꯁꯤꯗ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯋꯥꯏ ꯈꯔꯗꯤ ꯆꯪꯒꯅꯤ ꯕꯨꯠ ꯂꯩꯕꯥꯛꯇ ꯆꯠꯂꯒ ꯊꯋꯥꯏꯁꯤꯡꯁꯤꯒꯤ ꯃꯇꯦꯡ ꯂꯧꯕꯁꯨ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯑꯅꯛꯄ ꯁ꯭ꯋꯥꯏꯗ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯅꯥ ꯂꯩꯔꯤ ꯌꯦꯡꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯕꯨꯠ ꯂꯤꯂꯤ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯂꯩꯔꯝꯕꯗꯒꯤ ꯊꯣꯔꯛꯂꯦ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯀꯔꯝꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯈꯔ ꯆꯠꯂꯒ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃ ꯍꯦꯛ ꯊꯦꯡꯅ ꯋꯥꯏꯗꯨꯅ ꯊꯦꯡꯅꯔꯦ ꯏꯇꯤꯟꯐꯝ ꯈꯪꯗꯕ ꯆꯟꯅꯐꯝ ꯃꯦꯟ ꯇꯥꯗꯕ ꯃꯤꯔꯦꯜꯅꯤ ꯅꯤꯡꯉꯝꯗꯅ ꯁꯤꯔꯕ ꯃꯊꯟꯇ ꯁꯨꯁꯥꯏꯠ ꯇꯧꯔꯒ ꯁꯤꯖꯕ ꯃꯤꯔꯦꯜ ꯑꯃ ꯃꯤꯔꯝꯂꯦꯟ ꯂꯥꯏꯔꯝꯂꯦꯟ ꯑꯅꯤꯒꯤ ꯏꯇꯤꯟꯐꯝꯗ ꯆꯌꯦꯠꯅꯗꯨꯅ ꯂꯩꯕ ꯕꯨꯠ ꯂꯤꯂꯤ ꯂꯥꯛꯄ ꯎꯕꯗ ꯊꯋꯥꯏꯗꯨꯅ ꯃꯥꯒꯤ ꯅꯥꯛ ꯇꯝꯅ ꯄꯥꯏꯁꯤꯜꯂꯦ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯤ ꯅꯪꯁꯨ ꯊꯋꯥꯏ ꯃꯤꯔꯦꯜꯂꯥ ꯑꯩꯒꯨꯝꯅ ꯃꯥꯅꯦ ꯑꯩꯁꯨ ꯊꯋꯥꯏ ꯃꯤꯔꯦꯜꯅꯤ ꯅꯪꯒꯨꯝꯕ ꯑꯩꯗꯤ ꯂꯝꯊꯨꯡꯐꯝ ꯂꯩꯇꯕ ꯀꯪꯉꯥꯎꯅꯔꯕ ꯃꯤꯔꯦꯜ ꯑꯃꯅꯤ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯑꯩ ꯂꯥꯏꯔꯝꯂꯦꯟ ꯌꯧꯔꯨꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯆꯪꯖꯐꯝꯗꯤ ꯂꯩꯇ꯭ꯔꯦ ꯀꯔꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯣꯏ ꯂꯥꯎꯔꯝꯂꯒ ꯅꯪꯒꯤ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯅ ꯅꯪꯒꯤ ꯆꯪꯖꯐꯝ ꯄꯤꯅꯤ ꯑꯗꯣ ꯇꯧꯕꯇꯕꯨ ꯅꯪꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇꯗꯤ ꯄꯥꯡꯕꯤꯌꯨ ꯅꯪꯅ ꯑꯩꯕꯨ ꯄꯂꯦꯞꯐꯝ ꯄꯤꯅꯤ ꯍꯥꯏꯔꯕꯗꯤ ꯁꯣꯏꯗꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯤꯅꯤ ꯑꯩꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯕꯨꯠ ꯂꯤꯂꯤꯅ ꯃꯥꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯣ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯒꯤ ꯃꯃꯤꯠꯇ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯎꯍꯜꯂꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯃꯤꯆꯪꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯂꯤꯂꯤꯕꯨ ꯊꯥꯒꯠꯇꯕ ꯉꯝꯖꯗꯦ ꯕꯨꯠ ꯂꯤꯂꯤ ꯑꯃꯗꯤ ꯑꯅꯧꯕ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯒ ꯃꯔꯨꯞ ꯑꯣꯏꯔꯦ ꯅꯨꯄꯤ ꯊꯋꯥꯏꯗꯨꯒꯤ ꯃꯃꯤꯡ ꯂꯟꯆꯦꯟꯕꯤ ꯀꯧꯏ ꯃꯈꯥ ꯇꯥꯅ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ ꯂꯟꯆꯦꯟꯕꯤ ꯑꯩꯒꯤ ꯄꯥꯟꯗꯝ ꯑꯃ ꯐꯪꯗ꯭ꯔꯤ ꯄꯥꯟꯗꯝꯁꯦ ꯍꯦꯛ ꯐꯪꯕꯒ ꯅꯪ ꯑꯩꯒ ꯄꯨꯟꯅ ꯕꯨꯠ ꯂꯩꯕꯥꯛꯇ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯃꯇꯝꯗꯨ ꯐꯥꯎꯕꯗꯤ ꯉꯥꯏꯃꯤꯟꯅꯈꯤꯁꯤ ꯍꯣꯏ ꯌꯥꯏꯌꯦ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯗꯨꯗꯤ ꯑꯩꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯗ ꯄꯨꯟꯅ ꯆꯠꯂꯁꯤ ꯇꯧꯕꯇꯕꯨ ꯅꯪꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯐꯥꯎꯕ ꯃꯤꯀꯨꯞ ꯅꯥꯎꯝꯁꯤꯡꯅ ꯂꯩ ꯁꯥꯏꯖꯤꯟꯗ ꯁꯌꯥꯗ ꯇꯥꯡꯖꯗꯨꯅ ꯍꯣꯏ ꯌꯥꯏꯌꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯣ ꯖꯣꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯊꯤꯗꯣꯛꯂꯒ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯋꯥꯔꯛꯍꯧꯕꯅ ꯐꯠꯇ꯭ꯔꯥ ꯍꯣꯏ ꯑꯗꯨꯁꯨ ꯐꯩ ꯈꯜꯂꯤ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯂꯤꯛꯂꯥꯗ ꯑꯀꯥꯏꯕ ꯄꯤꯕꯗ ꯅꯠꯇꯅ ꯏꯃꯨꯡꯗꯨꯗꯁꯨ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯊꯣꯛꯍꯟꯕꯒꯤ ꯃꯍꯨꯠꯇ ꯂꯣꯟꯅ ꯉꯁꯤ ꯑꯍꯤꯡ ꯎꯠꯅ ꯋꯥꯏꯅ ꯀꯨꯞꯇꯨꯅ ꯊꯝꯍꯧꯕꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ
ꯅꯣꯡꯃꯩꯕꯣꯝꯒꯤ ꯊꯕꯛꯁꯦ ꯊꯤꯡꯍꯧꯕꯅ ꯐꯩ ꯑꯗꯨꯗꯤ ꯂꯟꯆꯦꯟꯕꯤ ꯑꯩꯒꯤ ꯄꯋꯥꯔ ꯐꯨꯗꯣꯛꯂꯒ ꯙꯅꯄꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯅꯦꯛꯂꯤꯕ ꯖꯣꯜ ꯍꯥꯏꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯣꯛꯂꯒꯦ ꯍꯣꯏ ꯈꯪꯗꯣꯛ ꯑꯗꯨꯒ ꯏꯕꯥꯅꯤ ꯄꯨꯟꯅ ꯆꯠꯂꯒ ꯊꯕꯛ ꯇꯧꯔꯨꯁꯦ ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯅꯗꯅ ꯂꯣꯏꯁꯤꯟꯕꯅ ꯐꯅꯤ ꯑꯁꯨꯝ ꯅꯥꯏꯅꯔꯒ ꯕꯨꯠ ꯂꯤꯂꯤ ꯃꯃꯤꯠ ꯑꯅꯤꯗꯣ ꯆꯦꯠꯅ ꯎꯏꯁꯤꯟꯈꯤ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯕ ꯅꯨꯡꯁꯤꯠꯀꯤ ꯃꯌꯥꯏꯗꯣ ꯐꯨꯗꯣꯔꯛꯏ ꯆꯥꯏꯅꯤꯁ ꯐꯤꯂꯣꯁꯣꯐꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯤꯟ ꯑꯦꯟ ꯌꯥꯡ ꯏꯅꯔꯖꯤ ꯌꯥꯎꯕꯒꯨꯝ ꯃꯥꯒꯤ ꯌꯥꯡꯒꯤ ꯏꯅꯔꯖꯤ ꯁꯨꯡꯂꯛꯏ ꯃꯃꯤꯠ ꯑꯅꯤꯗꯣ ꯎꯏꯁꯤꯟꯕꯒ ꯃꯥꯒꯤ ꯑꯀꯣꯏꯕꯗꯨꯗ ꯂꯥꯛꯅ ꯐꯥꯅ ꯉꯝꯗ꯭ꯔꯕ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯟ ꯎꯔꯨ ꯎꯔꯨ ꯂꯩꯁꯤꯟꯕ ꯍꯧꯔꯛꯂꯦ ꯃꯁꯥ ꯄꯨꯝꯕꯗ ꯄꯋꯥꯔ ꯑꯃ ꯐꯨꯗꯣꯔꯛꯏ ꯅꯨꯡꯁꯤꯠꯅ ꯁꯥꯎꯃꯣꯏ ꯃꯊꯪ ꯃꯊꯪ ꯁꯟꯗꯣꯛꯈꯤꯕꯅ ꯙꯅꯄꯇꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯖꯣꯟ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯃꯃꯤꯠꯃꯛꯅ ꯎꯔꯦ ꯃꯥꯒꯤ ꯂꯩꯐꯝꯅ ꯆꯨꯔꯆꯥꯟꯄꯨꯔ ꯀ꯭ꯔꯥꯏꯝ ꯀꯌꯥꯗ ꯆꯦꯟꯅꯕ ꯃꯁꯇꯔ ꯃꯥꯏꯟ ꯑꯃꯁꯨ ꯃꯁꯥꯁꯨ ꯑꯣꯏꯔꯤ ꯂꯥꯟꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯒꯤ ꯈꯨꯠꯇ ꯂꯣꯡꯈ꯭ꯔꯦ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯀꯤꯂꯔꯅꯤ ꯁꯦꯟꯒꯤꯗꯃꯛ ꯃꯤ ꯍꯥꯠꯄꯗ ꯍꯥꯂꯦꯡꯗ꯭ꯔꯕ ꯖꯣꯟꯅꯤ ꯑꯊꯦꯡꯕ ꯑꯌꯤꯡꯗꯨꯗ ꯃꯥꯗꯤ ꯃꯥꯒꯤ ꯀꯥꯗꯨꯗ ꯍꯦꯔꯣꯏꯟ ꯄꯥꯎꯗꯔꯗꯨ ꯃꯅꯝ ꯆꯤꯡꯈꯠꯇꯨꯅ ꯇꯨꯝꯗꯕ ꯃꯈꯩ ꯁꯥꯟꯅꯔꯤ ꯃꯣꯕꯥꯏꯜꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯋꯥꯆꯞꯇ ꯉꯁꯥꯏ ꯙꯅꯄꯇꯤꯅ ꯊꯥꯔꯛꯈꯤꯕ ꯂꯤꯂꯥꯒꯤ ꯐꯣꯇꯣꯗꯨꯗ ꯌꯦꯡꯉꯤ ꯑꯃꯨꯛꯁꯨ ꯅꯣꯛꯏ ꯋꯥꯈꯜꯗ ꯈꯜꯂꯤ ꯃꯁꯛ ꯈꯨꯐꯖꯁꯤꯒ ꯍꯥꯠꯀꯗꯧꯒꯨꯝ ꯄꯥꯝꯃꯨꯏ ꯑꯗꯨꯕꯨ ꯈꯟꯅ ꯈꯟꯅ ꯗ꯭ꯔꯒꯇꯨꯒꯤ ꯃꯍꯥꯎꯗꯨꯗꯤ ꯄꯥꯝꯕꯩ ꯑꯃ ꯅꯠꯇ꯭ꯔꯒ ꯄꯥꯝꯕꯩ ꯑꯃ ꯇꯧꯗꯨꯅ ꯂꯧꯔꯤ ꯃꯩꯗꯨ ꯍꯥꯏꯐꯦꯠ ꯊꯥꯔꯒ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯩꯈꯨ ꯑꯃꯗꯤ ꯃꯅꯝꯗ ꯆꯤꯡꯁꯤꯟꯕ ꯃꯇꯝꯗ ꯖꯣꯟ ꯃꯁꯥꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯗ꯭ꯔꯒ ꯍꯥꯏꯕꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯂꯨꯇꯣꯡꯗ ꯆꯪꯈꯤꯕꯗ ꯃꯤꯅꯨꯡꯁꯤꯒꯤ ꯏꯆꯦꯜ ꯊꯥꯗꯠꯄ ꯉꯝꯃꯤ ꯈꯜꯂꯩꯗꯕ ꯋꯥꯈꯜ ꯈꯜꯍꯜꯂꯤ ꯇꯧꯍꯩꯗꯕ ꯊꯕꯛ ꯇꯧꯅꯕ ꯊꯧꯔꯥꯡ ꯇꯧꯍꯜꯂꯤ ꯑꯔꯣꯏꯕꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯤꯗꯒꯤ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯃꯤꯡ ꯊꯣꯟꯗ꯭ꯔꯤꯕ ꯖꯤꯕ ꯑꯃꯁꯨ ꯑꯣꯏꯍꯟꯕ ꯉꯝꯃꯤ ꯅꯤꯁꯥꯒꯤ ꯏꯄꯥꯛꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯕꯨ ꯏꯔꯥꯛꯅꯔꯤ ꯁꯤꯒꯗꯕ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯃꯄꯣꯛꯇ ꯗ꯭ꯔꯒꯅ ꯃꯣꯏꯊꯦꯝ ꯇꯧꯔꯤ ꯃꯥꯒꯤ ꯃꯣꯏꯊꯦꯝꯗ ꯏꯃꯨꯡ ꯀꯌꯥꯗꯤ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯤ ꯃꯁꯥꯃꯛ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯃ ꯑꯣꯏꯔꯁꯨ ꯖꯣꯟ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯀꯤꯂꯔꯅꯤ ꯃꯥꯗꯤ ꯗ꯭ꯔꯒ ꯍꯦꯛ ꯁꯤꯖꯤꯟꯅꯈꯤꯕꯗ ꯃꯥꯒꯤ ꯑꯦꯗ꯭ꯔꯤꯅꯦꯜ ꯔꯁ ꯍꯦꯟꯒꯠꯍꯜꯂꯤ ꯑꯗꯨꯅ ꯃꯤ ꯍꯥꯠꯄ ꯐꯥꯎꯕ ꯉꯝꯍꯜꯂꯤ ꯍꯌꯦꯡꯗꯤ ꯂꯤꯂꯥ ꯍꯥꯠꯂꯗꯕꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯅꯤ ꯃꯥꯅ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯔꯤꯕ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯏꯀꯣꯛꯅꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ